ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯄꯣꯛ ꯑꯃꯒꯤ ꯊꯣꯏꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯜꯄꯅ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯔꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯔꯥꯕꯥꯅꯟꯗ ꯀꯧꯏ꯫ ꯃꯥꯒꯤ ꯃꯃꯤꯠ ꯑꯗꯨ ꯑꯇꯩ ꯃꯤꯁꯤꯡꯒ ꯑꯃꯠꯇ ꯃꯥꯟꯅꯗꯦ꯫ ꯃꯆꯨ ꯑꯃ ꯇꯧꯏ, ꯌꯥꯝꯅ ꯐꯖꯩ, ꯃꯤꯅ ꯍꯦꯛ ꯎꯕꯗ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯍꯨꯅꯤꯡꯉꯥꯏ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯅ ꯐꯥꯎꯕ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯖꯕ ꯃꯆꯥꯅꯨꯄꯥ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩ, ꯃꯥꯗꯤ ꯃꯕꯨꯡꯒ ꯃꯥꯟꯅꯗꯦ꯫ ꯃꯩꯗꯤꯡꯉꯨ ꯆꯍꯤ 13 ꯁꯨꯖꯤꯜꯂꯛꯂꯤ꯫ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯏꯃꯨꯡ ꯄꯨꯟꯅ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯑꯣꯏꯅ ꯍꯣꯡꯂꯛꯂꯤ꯫ ꯔꯥꯕꯥꯅꯟꯗ ꯑꯅꯧꯕ ꯈꯨꯜ ꯑꯗꯨꯗ ꯈꯪꯅꯕꯁꯨ ꯂꯩꯇꯦ, ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯃꯍꯩ ꯇꯝꯐꯝ ꯁꯪꯗ ꯆꯠꯄꯗꯨ ꯇꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯈꯔꯁꯨ ꯅꯨꯄꯥ ꯊꯣꯛꯆꯗꯦ, ꯈꯔ ꯄꯪꯖꯅ ꯏꯀꯥꯏ ꯊꯤꯒꯜꯂꯤ꯫ ꯑꯗꯨꯕꯨ ꯆꯠꯇꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯃꯆꯜꯅꯨꯄꯤꯒ ꯄꯨꯟꯅ ꯃꯃꯥ ꯃꯄꯥꯅ ꯃꯤꯡ ꯆꯜꯂꯨꯔꯦ꯫ ꯃꯆꯟꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯔꯥꯁꯤꯇꯣꯝꯕꯤ ꯀꯧꯏ꯫ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯍꯥꯟꯕ ꯆꯠꯄ ꯅꯨꯃꯤꯠꯅꯤ꯫ ꯃꯕꯨꯡ ꯌꯥꯎꯔꯕꯅꯤꯅ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯊꯤꯟꯕꯤꯕ ꯆꯠꯇ꯭ꯔꯦ, ꯃꯈꯣꯏꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦ꯫ ꯂꯝꯕꯤꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯔꯥꯁꯤꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ, "ꯑꯁ ꯏꯕꯨꯡ, ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯍꯣꯡꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯕꯣ꯫ ꯑꯥꯗ ꯑꯗꯨꯝ ꯂꯩꯅꯤꯡꯉꯤ꯫ ꯁꯤꯗꯗꯤ ꯃꯤꯁꯨ ꯈꯪꯅꯕ ꯀꯅꯥꯃꯠꯇ ꯂꯩꯇꯦ." "ꯀꯅꯥꯗꯅꯣ ꯑꯩꯅ ꯃꯍꯩ ꯇꯝꯐꯝ ꯁꯪꯗ ꯀꯧꯗꯣꯏꯁꯤꯕꯣ?" "ꯑꯩꯁꯨꯅꯤꯅꯦ, ꯆꯞ ꯃꯥꯟꯅꯩ, ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯁꯤ ꯏꯆꯜꯁꯤꯗꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯂꯥꯏꯔꯤꯛꯇꯣ ꯑꯣꯏꯅ ꯀꯟꯅ ꯄꯥꯊꯣꯛ꯫ ꯃꯤ ꯍꯥꯏꯕꯁꯤꯗꯤꯅꯦ ꯀꯧꯅꯔꯒ ꯈꯪꯅꯔꯛꯀꯗꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗꯨꯗ ꯄꯣꯛꯄꯗꯒꯤ ꯈꯪꯅꯔꯛꯄ ꯃꯔꯨꯞꯇꯤ ꯌꯥꯎꯔꯝꯃꯣꯏꯗ꯫ ꯃꯍꯩ ꯇꯝꯐꯝꯗꯒꯤ ꯈꯪꯅꯔꯛꯄ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ?" "ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ. ꯑꯗꯨꯗ ꯁꯨꯝ ꯇꯟꯕꯒꯤ ꯋꯥꯅꯤ." "ꯑꯗꯨꯒꯤ ꯋꯥꯗꯤꯅꯦ ꯑꯩꯁꯨꯅꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ, ꯑꯗꯨꯝ ꯈꯥꯡꯕ ꯇꯥꯕꯅꯤ꯫ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯃꯍꯩ ꯇꯝꯐꯝ ꯁꯪꯗꯒꯤ ꯍꯜꯂꯛꯂꯒ ꯈꯨꯜ ꯌꯦꯡꯕ ꯆꯠꯂꯨꯁꯤꯀꯣ?" "ꯍꯣꯏ ꯍꯣꯏ, ꯏꯃꯥꯗ ꯍꯥꯏꯔꯒ ꯆꯠꯁꯤ." "ꯑꯗꯨꯗꯤ ꯇꯜꯂꯤ, ꯑꯩꯈꯣꯏ ꯃꯥꯗꯤ ꯌꯥꯔꯣꯏ. ꯃꯥꯒ ꯄꯨꯟꯅ ꯑꯗꯨꯝ ꯅꯣꯡꯃ ꯆꯠꯁꯦ ꯍꯥꯏꯔꯛꯀꯅꯤ." "ꯁꯨꯛꯄꯨꯗꯤ ꯄꯨꯕꯤꯗꯦ. ꯑꯩꯈꯣꯏ ꯑꯅꯤꯇꯪ ꯆꯠꯁꯦꯕ, ꯑꯗꯨꯅ ꯅꯨꯡꯉꯥꯏꯌꯦꯕ." "ꯏꯕꯦꯝꯃ, ꯏꯃꯥꯒ ꯕꯕꯥꯒꯅ ꯀꯣꯏꯕ ꯆꯠꯁꯦ ꯌꯥꯗ꯭ꯔꯤꯕꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯈꯜꯂꯒꯅꯤ. ꯑꯗꯨꯅ ꯀꯥ ꯍꯦꯟꯅ ꯃꯈꯣꯏꯗ ꯅꯤꯡꯉꯥꯏ ꯇꯧꯒꯅꯨꯀꯣ. ꯃꯈꯣꯏꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯈꯤꯔꯣꯏ. ꯅꯪꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯕꯗꯤ." ꯔꯥꯁꯤꯇꯣꯝꯕꯤ ꯃꯕꯨꯡꯒꯤ ꯋꯥ ꯑꯗꯨꯗ ꯉꯛꯅ, "ꯀꯩꯅꯣ ꯏꯕꯣ, ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯩ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ. ꯀꯣꯏꯕ ꯆꯠꯄꯁꯨ ꯑꯩꯈꯣই ꯑꯅꯤꯒꯤ ꯈꯟꯕꯒꯤꯅꯤ ꯍꯥꯏꯁꯤꯕꯨ." "ꯏꯃꯥꯒ ꯕꯕꯥꯒꯅ ꯊꯕꯛ ꯁꯨꯔꯒ ꯁꯦꯜ ꯇꯥꯜꯂꯤꯁꯦ ꯀꯔꯤꯒꯤ ꯃꯥꯜꯂꯤ? ꯀꯩꯗ ꯁꯤꯖꯤꯟꯅꯅꯕꯅꯣ ꯈꯪꯉꯕ?" ꯔꯥꯁꯤꯇꯣꯝꯕꯤꯗꯤ ꯆꯍꯤ 7 ꯁꯨꯕꯗ ꯉꯥꯏꯔꯤ, ꯑꯗꯨꯅ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯅ ꯈꯪꯖꯗ꯭ꯔꯤ꯫ "ꯃꯣꯏꯅ ꯊꯕꯛ ꯁꯨꯔꯤꯗꯨꯗꯤ ꯑꯗꯨꯝ ꯁꯨꯕ ꯑꯣꯏꯔꯝꯒꯅꯤꯗ. ꯃꯈꯣꯏꯗꯤ ꯂꯥꯏꯔꯤꯛꯁꯨ ꯇꯝꯗꯕꯅꯤꯅ, ꯑꯗꯨꯒ ꯆꯥꯛ ꯆꯥꯅꯕꯁꯨ ꯃꯣꯏꯅ ꯊꯕꯛ ꯁꯨꯕꯗ ꯐꯪꯕ ꯁꯦꯜꯗꯨꯅ ꯂꯩꯔꯛꯏꯗꯨꯗꯤ." "ꯑꯗꯨ ꯈꯛꯀꯤꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯍꯩ ꯇꯝꯐꯝ ꯁꯪꯗ ꯆꯠꯂꯤꯕꯁꯦ ꯃꯁꯤꯒꯤꯁꯨ ꯁꯦꯜ ꯊꯥꯜꯂꯤꯕꯅꯤ. ꯁꯦꯜ ꯌꯥꯎꯗꯅ ꯆꯠꯄ ꯌꯥꯗꯦ. ꯃꯤꯡ ꯆꯜꯂꯤꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯁꯦꯠ ꯆꯥꯔꯤꯕ ꯐꯤꯔꯣꯜꯁꯤꯡꯁꯨ ꯃꯈꯣꯏꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯂꯩꯔꯤꯕꯅꯤ. ꯃꯈꯣꯏꯅ ꯍꯦꯟꯅ ꯃꯆꯥꯕꯨ ꯀꯣꯏꯕ ꯂꯥꯡꯕ ꯄꯨꯅꯤꯡꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯦꯜ ꯇꯥꯜꯂꯝꯗ꯭ꯔꯕꯗꯤ ꯀꯥꯏꯗꯒꯤ ꯀꯣꯟꯅꯅꯤ? ꯅꯣꯡꯃꯗꯤ ꯃꯈꯣꯏꯁꯨ ꯑꯍꯜ ꯑꯣꯏꯁꯜꯂꯛꯀꯅꯤ, ꯊꯕꯛ ꯁꯨꯕ ꯑꯝꯇ ꯉꯝꯃꯣꯏ." "ꯏꯕꯨꯡ, ꯑꯩꯗꯤ ꯅꯣꯡꯃꯇ ꯃꯗꯨꯒꯤ ꯋꯥꯈꯜꯒ ꯈꯜꯂꯨꯗꯦ. ꯏꯃꯥꯅ ꯊꯕꯛ ꯁꯨꯐꯝꯗꯒꯤ ꯍꯜꯂꯛꯄꯗ ꯑꯩꯅ ꯋꯥꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯅꯣꯡꯃꯇ ꯋꯥꯗꯦ, ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯍꯦꯛꯇ ꯈꯨꯝꯃꯤ. ꯑꯗꯨꯅ ꯑꯩ ꯀꯩꯁꯨ ꯈꯪꯉꯨꯗ꯭ꯔꯦ." "ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯁꯤꯗꯤ ꯐꯅ ꯌꯥꯝꯅ ꯋꯥꯔꯕꯁꯨ ꯃꯆꯥꯁꯤꯡꯗꯗꯤ ꯑꯋꯥꯕꯁꯦ ꯎꯠꯊꯣꯛꯇꯕꯅꯤ, ꯈꯥꯡꯗꯨꯅꯇ ꯑꯗꯨꯝ ꯂꯩꯕꯅꯤ. ꯅꯪꯁꯨ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯀꯥꯟꯗ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ. ꯑꯗꯣ ꯉꯁꯤꯗꯒꯤ ꯈꯪꯉꯨꯀꯣ, ꯏꯃꯥꯒ ꯕꯕꯥꯒ ꯅꯨꯡꯉꯥꯏꯅ ꯊꯝꯁꯤ. ꯑꯩꯅ ꯏꯃꯥꯗ ꯌꯥꯅꯅꯕ ꯍꯥꯏꯅꯒꯅꯤ. ꯅꯪꯕꯨ ꯁꯣꯏꯗꯅꯅꯦ ꯈꯨꯜꯗ ꯀꯣꯏꯕ ꯄꯨꯕꯤꯒꯅꯤ." "ꯑꯗꯣ ꯏꯕꯨꯡ, ꯅꯪꯗꯤ ꯑꯩꯅ ꯈꯨꯜꯗ ꯀꯣꯏꯕ ꯄꯨꯕꯤꯌꯣ ꯍꯥꯏꯕꯁꯦ ꯁꯥꯎꯅꯤꯡꯕ꯭ꯔꯥ?" "ꯁꯥꯎꯅꯤꯡꯗꯤꯌꯦ. ꯅꯪꯁꯤꯗꯤ ꯑꯃꯨꯛ ꯋꯥꯈꯜꯗꯣ ꯍꯦꯟꯅ ꯈꯟꯖꯤꯜꯂ ꯃꯥꯜꯂꯦ. ꯐꯔꯦꯁꯦ, ꯂꯥꯛꯑꯣ, ꯊꯨꯅ ꯆꯠꯂꯁꯤ. ꯉꯁꯤꯗꯤ ꯑꯍꯥꯟꯕꯅꯤꯅ ꯉꯟꯅ ꯆꯠꯂꯒꯅꯦ ꯃꯔꯨꯞ ꯃꯄꯥꯡ ꯈꯔ ꯁꯦꯝꯅꯅꯕ ꯋꯥꯔꯤ ꯁꯥꯔꯨꯁꯤ. ꯅꯪꯁꯨ ꯃꯈꯣꯏꯗ ꯑꯗꯨꯝ ꯀꯧꯁꯤꯜꯂꯣ, ꯃꯣꯏꯅꯁꯨ ꯈꯨꯝꯃꯛꯀꯅꯤ. ꯑꯗꯨꯒ ꯑꯗꯨꯝ ꯈꯪꯅꯔꯗꯕꯅꯤ." "ꯂꯥꯛꯑꯣ ꯆꯠꯂꯁꯤ." ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ꯫ ꯔꯥꯕꯥꯅꯟꯗ ꯍꯥꯟꯅ ꯆꯠꯂꯤ꯫ ꯔꯥꯁꯤꯇꯣꯝꯕꯤꯁꯨ ꯃꯕꯨꯡꯕꯨ ꯇꯥꯟꯅꯔꯛꯏ꯫ "ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ." "ꯆꯦꯜꯂꯛꯑꯣ, ꯇꯥꯟꯅꯕꯤꯔꯛꯑꯣ ꯑꯄꯤꯛꯄꯤ." ꯔꯥꯁꯤꯇꯣꯝꯕꯤꯁꯨ ꯅꯣꯛꯂꯒ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯗꯨ ꯌꯧꯔꯦ꯫ ꯌꯥꯝꯅꯁꯨ ꯆꯥꯎꯏ꯫
ꯃꯈꯣꯏ ꯇꯞꯅ ꯆꯪꯂꯛꯏ꯫ ꯑꯣꯖꯥ ꯑꯃ ꯊꯦꯡꯅꯩ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯣꯖꯥ ꯑꯗꯨꯅ ꯃꯈꯣꯏꯅ ꯆꯪꯅꯅꯕ ꯀꯥ ꯑꯗꯨ ꯇꯥꯛꯄꯤꯔꯛꯂꯦ꯫ ꯃꯈꯣꯏꯁꯨ ꯆꯪꯅꯈ꯭ꯔꯦ꯫ ꯔꯥꯁꯤꯇꯣꯝꯕꯤ ꯑꯃꯗꯤ ꯔꯥꯕꯥꯅꯟꯗ ꯃꯇꯤꯟꯒ ꯌꯣꯠꯁꯤꯜꯂꯤ ꯑꯗꯨꯒ ꯆꯪꯅꯈ꯭ꯔꯦ꯫ ꯔꯥꯁꯤꯇꯣꯝꯕꯤ ꯃꯃꯥꯡꯗ ꯑꯣꯏꯅ ꯐꯝꯕ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯇꯟꯗꯤ ꯌꯥꯝ ꯇꯜꯂꯤ ꯑꯗꯨꯕꯨ ꯐꯝꯂꯦ꯫ ꯇꯥꯂꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯀꯥꯈꯠꯂꯛꯇꯨꯅ ꯃꯥꯒꯤ ꯐꯝꯐꯝꯗ ꯐꯝꯖꯤꯜꯂꯛꯏ꯫ ꯃꯥꯁꯨ ꯉꯛꯏ꯫ "ꯈꯪꯅꯁꯦ, ꯑꯩꯒꯤ ꯃꯤꯡ ꯊꯥꯗꯣꯏ ꯀꯧꯏ"꯫ ꯔꯥꯁꯤꯇꯣꯝꯕꯤ ꯅꯣꯛꯂꯒ "ꯌꯥꯏꯌꯦ ꯈꯪꯅꯁꯦ, ꯑꯩꯒꯤꯅ ꯔꯥꯁꯤꯇꯣꯝꯕꯤ ꯀꯧꯏ"꯫ ꯁꯣꯝꯗ ꯔꯥꯕꯥꯅꯟꯗ ꯆꯪꯂꯛꯏ꯫ ꯃꯥ ꯆꯪꯂꯛꯄꯗꯨꯗ ꯅꯨꯄꯤ ꯑꯃꯗꯤ ꯅꯨꯄꯥꯁꯤꯡ ꯂꯣꯏꯅ ꯃꯉꯣꯟꯗ ꯌꯦꯡꯅꯩ꯫ ꯃꯥꯁꯨ ꯄꯥꯈꯠꯄꯒ ꯃꯈꯣꯏꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯇꯞꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯐꯝꯐꯝ ꯑꯍꯥꯡꯕ ꯑꯃ ꯃꯅꯤꯡꯗ ꯎꯏ꯫ ꯃꯗꯨꯗ ꯐꯝꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯈꯔ ꯅꯛꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ "ꯅꯪꯗꯤ ꯅꯁꯛ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯍꯦ꯫ ꯅꯪꯒꯤ ꯃꯤꯠꯁꯦ ꯌꯥꯝ ꯉꯥꯎꯖꯩꯕꯣ ꯑꯩꯗꯤ"꯫ ꯔꯥꯕꯥꯅꯟꯗꯁꯨ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ꯫ "ꯍꯣꯏ, ꯃꯤꯅ ꯑꯗꯨꯝ ꯍꯥꯏꯅꯩ"꯫ ꯈꯝꯕꯇꯣꯟꯅ "ꯑꯗꯣ ꯃꯤꯡꯕꯨ ꯀꯩ ꯀꯧꯒꯦ? ꯈꯪꯅꯁꯤ ꯌꯥꯕ꯭ꯔꯣ ꯃꯔꯨꯞ ꯑꯣꯏꯁꯦ"꯫ "ꯌꯥꯏꯌꯦ ꯈꯪꯅꯁꯦ꯫ ꯑꯩꯒꯤ ꯃꯤꯡꯅ ꯈꯝꯕꯇꯣꯟ, ꯑꯗꯨꯒ ꯅꯪꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕꯗꯨꯅ ꯅꯣꯡꯁꯥꯕ ꯀꯧꯕꯅꯤ"꯫ "ꯅꯣꯡꯕꯨꯗꯤ ꯃꯥꯅ ꯁꯥꯗꯕꯅꯤꯗ, ꯑꯗꯨꯗ ꯃꯃꯤꯡꯗꯣ ꯅꯣꯡꯁꯥꯕ ꯀꯧꯕꯩ ꯋꯥꯅꯤ"꯫ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯇꯥꯂꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯑꯅꯤꯁꯨ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ "ꯈꯪꯅꯁꯦ ꯌꯥꯒꯗ꯭ꯔꯣ"꯫ "ꯌꯥꯏꯌꯦ ꯈꯪꯅꯁꯦ, ꯑꯩꯒꯤ ꯃꯤꯡ ꯔꯥꯕꯥꯅꯟꯗ, ꯅꯣꯏ ꯑꯅꯤꯒꯤꯗꯤ"꯫ "ꯑꯩꯒꯤꯅ ꯂꯩꯅꯥ, ꯑꯗꯨꯒ ꯃꯥꯒꯤꯅ ꯔꯥꯅꯤꯆꯥ"꯫ "ꯑꯗꯨ ꯅꯪꯕꯨ ꯈꯨꯜꯁꯤꯗ ꯄꯣꯛꯄ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯅꯧꯕ ꯈꯨꯟꯗꯒꯤꯔꯣ? ꯅꯍꯥꯟꯈꯩ ꯑꯝꯇ ꯎꯗ꯭ꯔꯤꯌꯦ ꯑꯗꯨꯒꯤ ꯍꯪꯕꯅꯤꯀꯣ"꯫ "ꯍꯣꯏ, ꯑꯩ ꯑꯅꯧꯕ ꯈꯨꯟꯖꯥꯅꯤ"꯫ "ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ, ꯃꯤꯁꯨ ꯌꯥꯝ ꯐꯕꯅꯦ꯫ ꯅꯪ ꯈꯨꯜ ꯀꯣꯏꯕ ꯆꯠꯅꯤꯡꯉꯁꯨꯅꯦ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ, ꯑꯩꯈꯣꯏꯅ ꯄꯨꯕꯤꯗꯣꯏꯅꯤ"꯫ "ꯑꯅꯧꯕ ꯂꯥꯛꯄ ꯃꯤꯒꯤ ꯌꯥꯝ ꯋꯥꯕꯤꯀꯣ꯫ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯀꯣꯏꯕ ꯄꯨꯕꯤꯒꯗꯕꯗ ꯅꯨꯄꯤ ꯅꯣꯏꯅ ꯍꯦꯛꯇ ꯅꯨꯄꯥꯕꯨ ꯀꯣꯏꯕ ꯄꯨꯕ ꯌꯥꯕ꯭ꯔꯣ"꯫ "ꯁꯛꯇꯥꯊꯤ, ꯄꯨꯛꯆꯥꯎꯕ, ꯑꯩꯅ ꯄꯨꯅꯤꯡꯉꯒ ꯄꯨꯅꯤ, ꯄꯨꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ, ꯃꯁꯥꯅ ꯌꯥꯖꯩꯁꯤꯗꯤ"꯫ ꯈꯝꯕꯇꯣꯟꯅ ꯂꯩꯅꯥꯕꯨ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯂꯩꯅꯥꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯗꯦ꯫ ꯈꯝꯕꯇꯣꯟꯗꯤ ꯈꯔ ꯑꯗꯨꯝ ꯅꯣꯏ, ꯃꯕꯨꯛꯁꯨ ꯈꯔ ꯆꯥꯎꯏ꯫ "ꯃꯁꯥꯅ ꯌꯥꯔꯦ ꯍꯥꯏꯕ ꯋꯥꯗꯤ ꯇꯥꯗ꯭ꯔꯤꯗ, ꯊꯨꯃꯟꯈ꯭ꯔꯦ"꯫ "ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯅꯪꯉꯣꯟꯗ ꯑꯩ ꯋꯥꯔꯤꯒ ꯁꯥꯟꯅꯅꯤꯡꯗꯦꯀꯣ"꯫ "ꯌꯥꯔꯦꯗ, ꯅꯣꯏꯁꯤꯗꯤ ꯑꯗꯨꯝ ꯈꯠꯅꯩ, ꯃꯤ ꯑꯅꯧꯕ ꯂꯥꯛꯄ ꯅꯨꯃꯤꯠꯁꯤꯗ"꯫ "ꯌꯥꯔꯦ, ꯑꯣꯖꯥ ꯆꯪꯉꯛꯑꯅꯤ, ꯅꯪ ꯐꯝꯐꯝꯗꯣ ꯐꯝꯅꯔꯨꯔꯣ"꯫ ꯁꯣꯝꯗ ꯔꯥꯅꯤꯆꯥꯗꯤ ꯅꯣꯡꯁꯥꯕꯗ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯔꯥꯅꯤꯆꯥꯗꯤ ꯔꯥꯕꯥꯅꯟꯗꯕꯨ ꯉꯥꯎꯖꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇꯒ ꯆꯦꯜꯂꯛꯄ ꯅꯠꯇꯦ, ꯅꯣꯡꯁꯥꯕꯒ ꯎꯅꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯆꯦꯜꯂꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯎꯖꯅꯤꯡꯕ ꯁꯛꯇꯝ ꯎꯔꯕꯅꯤꯅ ꯃꯕꯨꯛꯅꯤꯡꯗ ꯍꯔꯥꯎꯖꯩ꯫ ꯔꯥꯕꯥꯅꯟꯗ ꯍꯥꯏꯐꯦꯠ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯂꯩꯅꯥꯗꯤ ꯀꯌꯥ ꯅꯨꯡꯁꯤꯕ ꯄꯣꯛꯇꯦ, ꯃꯆꯤꯟ ꯀꯜꯂꯤ꯫ ꯑꯗꯨꯕꯨ ꯂꯩꯅꯥꯅ ꯏꯪ ꯇꯞꯅ ꯂꯦꯞꯄꯗꯨꯗ ꯈꯔ ꯅꯨꯡꯁꯤꯕ ꯄꯣꯛꯏ꯫ ꯃꯁꯛꯁꯨ ꯑꯗꯨꯝ ꯌꯦꯡꯕꯗ ꯅꯨꯡꯁꯤ, ꯔꯥꯁꯤ ꯌꯥꯎꯏ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯐꯝꯐꯝꯗ ꯐꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯇꯝ ꯂꯣꯏꯔꯦ꯫ ꯈꯝꯕꯇꯣꯟ ꯑꯃꯗꯤ ꯅꯣꯡꯁꯥꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ, ꯃꯣꯏꯁꯨ ꯍꯟꯈ꯭ꯔꯦ꯫ ꯂꯝꯕꯤ ꯑꯍꯨꯝ ꯐꯥꯡꯉꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯃꯌꯥꯏ ꯇꯥꯕ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯔꯥꯕꯥꯅꯟꯗꯁꯨ ꯃꯆꯜꯅꯨꯄꯤ ꯄꯨꯔꯒ ꯍꯜꯂꯛꯏ꯫ ꯃꯆꯟꯅꯨꯄꯤꯗꯨ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯎꯏ, ꯃꯈꯣꯡꯒ ꯆꯣꯡꯗꯨꯅ ꯆꯠꯂꯝꯃꯤ꯫ "ꯀꯩꯅꯣ ꯏꯆꯜꯅꯨꯄꯤꯁꯦ ꯉꯁꯤꯗꯤ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯎꯏꯗ, ꯉꯁꯥꯏꯗꯤ ꯌꯥꯝ ꯇꯟꯅ ꯆꯪꯈꯤꯕꯅꯤꯀꯣ"꯫ "ꯋꯥꯈꯜꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯥꯅꯤ"꯫ "ꯑꯗꯣ ꯀꯩꯒꯤꯅꯣꯕ, ꯅꯕꯨꯡꯁꯨ ꯈꯔ ꯈꯪꯖꯒꯦꯗꯅ, ꯌꯥꯗ꯭ꯔꯣ"꯫ "ꯑꯗꯨꯕꯨꯔꯣ, ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯕ, ꯉꯁꯥꯏ ꯃꯥꯅ ꯑꯩꯒꯤ ꯃꯤꯡ ꯍꯪꯖꯤꯜꯂꯛꯏꯕ, ꯑꯗꯨꯒꯤ ꯍꯔꯥꯎꯔꯤꯅꯤ"꯫ "ꯑꯦ, ꯃꯁꯤꯗꯤ ꯑꯇꯩ ꯀꯔꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ꯫ ꯅꯪꯗꯤ ꯅꯨꯄꯥꯒꯤ ꯋꯥꯈꯜꯒ ꯈꯟꯕ ꯌꯥꯗ꯭ꯔꯤꯀꯣ, ꯆꯍꯤ ꯌꯥꯝ ꯋꯥꯠꯂꯤ"꯫ "ꯀꯣꯏꯅꯕꯗꯤ ꯅꯠꯇꯦꯗ, ꯁꯨꯝ ꯄꯥꯝꯖꯕꯒꯤ ꯋꯥꯅꯤ, ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯀꯣꯏꯒꯦꯅ ꯈꯟꯕꯒꯤ ꯋꯥꯅꯤ"꯫ "ꯇꯧꯉꯝꯕꯤ ꯏꯆꯜꯅꯨꯄꯤꯅꯤ, ꯅꯨꯡꯉꯥꯏꯗꯧꯔꯤ ꯀꯨꯝꯍꯩꯁꯤꯗꯤ"꯫ "ꯑꯗꯣ ꯏꯕꯣ, ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯏꯃꯨꯡ ꯑꯣꯏꯔꯒ ꯅꯪ ꯈꯛꯇ ꯃꯤꯠ ꯐꯖꯔꯒ ꯑꯩꯈꯣꯏꯒ ꯃꯤꯠ ꯃꯆꯨ ꯃꯥꯟꯅꯗ꯭ꯔꯤꯁꯦ? ꯑꯩꯁꯨ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯃꯤꯠꯇꯣ ꯄꯥꯝꯃꯤ꯫ ꯑꯩꯁꯨ ꯅꯪꯒꯤ ꯑꯗꯨꯃꯥꯏꯅ ꯄꯥꯜꯂꯝꯃꯗꯤ ꯌꯥꯝ ꯍꯔꯥꯎꯅꯤꯕꯣ"꯫ "ꯅꯪꯗꯤ ꯑꯩꯒꯤ ꯃꯤꯠꯁꯦ ꯄꯥꯟꯗ꯭ꯔꯕꯁꯨ ꯌꯥꯝꯅ ꯐꯖꯕ ꯍꯦꯜꯂꯤꯗ, ꯑꯩꯉꯣꯟꯗꯒꯤ ꯀꯨꯆꯨꯁꯨ ꯐꯖꯩ, ꯁꯝꯁꯨ ꯐꯖꯩ, ꯂꯣꯏꯅ ꯐꯖꯩ"꯫ "ꯑꯁꯦꯡꯕꯩꯔꯣ"꯫ "ꯃꯥꯅꯤ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯣꯟꯊꯣꯡ ꯌꯧꯔꯦ꯫ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯄꯒꯤ ꯃꯥꯡꯒꯣꯜꯗ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯇꯩꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯆꯥ ꯑꯅꯤꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯥꯁꯨ ꯃꯃꯣꯟ ꯅꯣꯛꯂꯛꯏ꯫ "ꯏꯆꯥꯁꯤꯡ ꯍꯜꯂꯛꯑꯦꯗꯅ"꯫ ꯔꯥꯁꯤꯇꯣꯝꯕꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯗ ꯀꯣꯜꯂꯤ꯫
ꯍꯣꯏ ꯏꯃꯥ ꯑꯩ ꯍꯜꯂꯛꯏ ꯈꯔ ꯍꯟꯗꯣꯛꯅꯤ ꯅꯪꯕꯣ ꯏꯃꯥꯗꯤ ꯃꯣꯠꯂꯤꯕꯅꯤ ꯆꯠꯂꯣ ꯆꯠꯂꯣ ꯅꯐꯤ-ꯅꯔꯣꯜꯀꯥꯗꯣ ꯍꯣꯡꯗꯣꯛꯂꯨꯔꯣ ꯑꯗꯨꯒꯅꯦ ꯆꯔꯥ ꯋꯥꯟꯊꯣꯛꯎ ꯏꯃꯥꯁꯨꯅꯦ ꯏꯔꯨ ꯃꯥꯏꯊꯖꯅꯅꯕ ꯇꯧꯔꯨꯈꯤꯒꯦ ꯑꯗꯣ ꯏꯃꯥ ꯆꯔꯥ ꯋꯥꯟꯕ ꯂꯣꯏꯔꯒ ꯏꯕꯨꯡꯒ ꯈꯨꯜ ꯌꯦꯡꯕ ꯆꯠꯂꯨꯒꯦ ꯀꯣꯟꯅꯅꯦ ꯏꯃꯥꯒ ꯄꯨꯟꯅ ꯆꯠꯁꯤ ꯑꯩ ꯇꯜꯂꯦ ꯆꯠꯀꯅꯤ ꯑꯩꯗꯤ ꯏꯕꯨꯡꯒ ꯆꯠꯀꯅꯤ ꯔꯕꯥꯅꯟꯗ ꯃꯃꯥꯗ ꯌꯦꯡꯂꯒ ꯏꯃꯥ ꯆꯠꯊꯣꯛꯎꯔꯒꯦ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯍꯣꯔꯦꯟ ꯑꯇꯣꯝꯕꯤꯅ ꯆꯥꯛ ꯆꯥꯎ ꯍꯥꯏꯕ ꯌꯥꯔꯣꯏ ꯐꯔꯦ ꯐꯔꯦ ꯆꯠꯂꯨꯔꯣ ꯌꯥꯝꯅꯗꯤ ꯊꯦꯡꯅ ꯍꯜꯂꯛꯀꯅꯨꯀꯣ ꯔꯥꯁꯤꯇꯣꯝꯕꯤ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯆꯔꯥ ꯊꯨꯅ ꯋꯥꯟꯊꯣꯛꯂꯒ ꯐꯤꯔꯣꯜ ꯑꯅꯥꯟꯕ ꯁꯦꯠꯂꯒ ꯊꯣꯛꯂꯛꯏ ꯔꯕꯥꯅꯟꯗꯁꯨ ꯊꯣꯛꯂꯛꯏ ꯃꯃꯥꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯂꯥꯛꯏ ꯈꯔꯃꯨꯛ ꯑꯗꯨꯝ ꯂꯥꯛꯂꯤ ꯌꯥꯝꯅ ꯊꯥꯖꯗꯅ ꯔꯕꯥꯅꯟꯗ ꯂꯩꯅꯥ ꯑꯃꯗꯤ ꯔꯥꯅꯤꯆꯥꯒ ꯊꯦꯡꯅꯔꯝꯃꯤ ꯀꯩꯅꯣ ꯌꯥꯝ ꯊꯥꯖꯗꯅ ꯅꯪꯅ ꯂꯩꯔꯤꯁꯤꯕꯣ ꯁ꯭ꯋꯥꯏ ꯂꯩꯀꯥꯏꯁꯤꯗꯩꯔꯣ ꯅꯠꯇꯦꯗ ꯃꯈꯥꯔꯣꯝꯗꯒꯤꯅꯤ ꯑꯗꯣ ꯅꯣꯏ ꯑꯅꯤꯗꯤ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯉꯥꯏꯍꯥꯛ ꯂꯝꯄꯥꯛ ꯐꯥꯎꯕ ꯆꯠꯂꯨꯁꯦꯅ ꯊꯣꯔꯛꯄꯅꯤ ꯔꯥꯅꯤꯆꯥ ꯋꯥꯒ ꯉꯥꯡꯗꯦ ꯑꯗꯨꯝ ꯃꯃꯣꯟꯗꯤ ꯅꯣꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯏꯆꯜꯅꯨꯄꯤꯁꯦ ꯈꯨꯜ ꯑꯅꯧꯕ ꯂꯥꯛꯄ ꯑꯣꯏꯕꯁꯤꯗ ꯀꯣꯏꯕ ꯄꯨꯕꯤꯌꯣꯅ ꯅꯤꯡꯉꯥꯏ ꯇꯧꯃꯟꯗꯅ ꯄꯨꯔꯛꯂꯤꯅꯤ ꯑꯋꯥꯡꯂꯣꯝ ꯐꯥꯎꯕꯗ ꯀꯣꯏꯔꯨꯈꯤꯒꯦ ꯂꯩꯅꯥ ꯇꯟꯖꯥꯁꯤ ꯂꯧꯔꯒ ꯈꯨꯟꯖꯥ ꯑꯅꯧꯕ ꯅꯪꯅ ꯀꯔꯤ ꯈꯪꯗꯣꯏꯅꯣ ꯂꯥꯛꯑꯣ ꯑꯩꯒ ꯆꯠꯁꯦ ꯑꯩꯅ ꯁꯣꯏꯗꯅ ꯇꯥꯛꯄꯤꯒꯅꯤ ꯔꯥꯅꯤꯆꯥ ꯅꯪ ꯂꯥꯛꯀꯦ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯣ ꯔꯥꯅꯤꯆꯥꯗꯤ ꯂꯝꯄꯥꯛꯇ ꯅꯨꯡꯁꯥꯕ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ ꯔꯕꯥꯅꯟꯗꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤꯡꯗꯦ ꯅꯣꯏ ꯑꯍꯨꯝ ꯑꯗꯨꯝ ꯆꯠꯂꯨꯔꯣ ꯑꯩ ꯂꯩꯍꯧꯔꯒꯦ ꯃꯥꯒꯤ ꯋꯥꯗꯨꯗ ꯑꯗꯨꯝ ꯈꯪꯂꯦ ꯔꯕꯥꯅꯟꯗꯁꯨ ꯔꯥꯅꯤꯆꯥꯗꯤ ꯃꯉꯣꯟꯗ ꯀꯌꯥ ꯅꯨꯡꯁꯤꯕ ꯑꯣꯏꯗꯦ ꯍꯥꯏꯕ ꯃꯥꯒꯤ ꯊꯃꯣꯏ ꯂꯧꯁꯤꯟꯕꯗꯤ ꯀꯌꯥꯗꯤ ꯂꯥꯏꯔꯣꯏ ꯃꯥꯅ ꯂꯥꯛꯍꯟꯅꯤꯡꯂꯤꯕ ꯃꯤꯗꯤ ꯂꯩꯅꯥ ꯅꯠꯇꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦꯀꯣ ꯃꯈꯣꯏ ꯆꯠꯈ꯭ꯔꯦ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯂꯩꯅꯥꯗꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤ ꯋꯥꯍꯪ ꯌꯥꯝꯅꯁꯨ ꯍꯪꯉꯤ ꯔꯥꯁꯤꯇꯣꯝꯕꯤ ꯐꯥꯎꯕ ꯋꯥ ꯑꯃ ꯌꯧꯁꯤꯜꯂꯛꯂꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯦ ꯃꯇꯝ ꯑꯃꯨꯛ ꯊꯦꯡꯖꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯍꯜꯂꯛꯏ ꯀꯥꯏꯅꯕꯒꯤ ꯃꯇꯝꯗꯤ ꯌꯧꯔꯦ ꯂꯩꯅꯥꯁꯨ ꯂꯩꯅꯤꯡꯗ ꯂꯩꯍꯧꯔꯦ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯈꯔ ꯑꯃꯨꯛ ꯂꯥꯛꯏ ꯔꯥꯁꯤꯇꯣꯝꯕꯤꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯊꯔꯒ ꯑꯁ ꯀꯩ ꯅꯨꯄꯤꯅꯣ ꯑꯁꯤꯕꯣ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤꯁꯤꯕꯣ ꯅꯥꯀꯣꯡꯒ ꯂꯣꯏ ꯀꯥꯏꯗꯣꯔꯤ ꯈꯗꯥꯡꯒ ꯁꯤꯗꯗꯕ꯭ꯔꯥ ꯈꯪꯗꯦ ꯉꯥꯎꯕ ꯀꯨꯏꯔꯝꯃꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯃꯥꯒ ꯂꯩꯃꯤꯟꯅꯍꯜꯂꯗꯤꯅꯦ ꯃꯥꯁꯦ ꯄꯨꯜꯂꯒ ꯊꯝꯃꯗꯕꯅꯤ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯒꯗꯤ ꯀꯣꯏꯔꯨꯅꯨꯀꯣ ꯑꯩꯗꯤ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ ꯃꯁꯤꯗꯤ ꯑꯩꯅ ꯍꯦꯟꯅ ꯇꯟꯈ꯭ꯔꯖꯥꯠꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯜꯂꯛꯏ ꯅꯨꯃꯤꯗꯥꯡ ꯑꯗꯨꯁꯨ ꯑꯍꯥꯎꯕ ꯃꯊꯦꯜ ꯑꯃ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯌꯧꯔꯦ ꯔꯕꯥꯅꯟꯗ ꯃꯥꯅ ꯆꯪꯒꯗꯕ ꯀꯥ ꯑꯗꯨ ꯆꯪꯗ꯭ꯔꯤꯉꯩꯗ ꯃꯃꯤꯠ ꯍꯥꯏꯐꯦꯠ ꯁꯪꯀꯠꯂꯛꯄꯗꯧꯅ ꯇꯧꯔꯝꯃꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯃꯤꯠ ꯑꯗꯨ ꯍꯥꯏꯐꯦꯠ ꯅꯣꯏꯔꯝꯃꯤ ꯑꯗꯨꯒ ꯄꯥꯡꯈꯠꯂꯛꯄꯗ ꯃꯥꯡꯗ ꯐꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯃꯤ ꯑꯁꯤꯕ ꯊꯋꯥꯏ ꯈꯔ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯃꯤꯠ ꯑꯗꯨ ꯐꯠ ꯎꯏꯁꯤꯜꯂꯤ ꯆꯦꯠꯅ ꯎꯏꯁꯤꯜꯂꯤ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯈꯝꯕꯇꯣꯟ ꯑꯃꯗꯤ ꯅꯣꯡꯁꯥꯕꯗꯤ ꯍꯧꯒꯠꯂꯛꯇꯨꯅ ꯆꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯏꯈꯪ ꯈꯪꯉꯤꯗꯨꯕꯣ ꯑꯩꯈꯣꯏꯁꯤꯕꯨ ꯌꯦꯡꯕ ꯏꯌꯥ ꯌꯥꯗ꯭ꯔꯕꯣ ꯔꯕꯥꯅꯟꯗ ꯃꯃꯤꯠꯇꯨ ꯇꯞꯅ ꯑꯃꯨꯛ ꯄꯥꯡꯊꯣꯔꯛꯏ ꯍꯟꯗꯛꯇꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯍꯥꯛ ꯋꯥꯅ ꯂꯥꯛꯄꯒ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯔꯤꯕꯣꯏ ꯍꯥꯏꯅ ꯈꯟꯗꯣꯛꯂꯝꯃꯤ ꯈꯝꯕꯇꯣꯟ ꯃꯥꯅ ꯍꯪꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯔꯕꯥꯅꯟꯗꯅ ꯄꯤꯔꯛꯇꯕꯗꯨꯗ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪꯕꯣ ꯂꯥꯛꯑꯣ ꯐꯝꯃꯨꯔꯁꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯦꯛ ꯆꯪꯉꯛꯄꯒ ꯃꯤꯠ ꯈꯨꯝꯃꯤꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯊꯤꯕꯩ ꯋꯥꯔꯕ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯃꯤꯠꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤ ꯇꯧꯕꯅꯤ ꯃꯤꯠꯁꯦ ꯌꯥꯝꯅ ꯁꯥꯒꯠꯂꯛꯄꯒꯨꯝ ꯇꯧꯏ ꯅꯣꯡꯁꯥꯕ ꯅꯣꯛꯂꯒ ꯑꯗꯨꯗꯤ ꯅꯣꯡꯁꯥꯕ ꯑꯩꯅ ꯅꯣꯡ ꯍꯩꯊꯔꯒ ꯁꯥꯍꯟꯕ ꯇꯥꯔꯦꯗꯅ ꯔꯕꯥꯅꯟꯗ ꯅꯣꯡꯁꯥꯕꯒꯤ ꯅꯨꯡꯁꯤꯔꯕ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯏ ꯈꯝꯕꯇꯣꯟꯅ ꯑꯃꯨꯛ ꯍꯣ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯐꯖꯈ꯭ꯔꯕ ꯃꯤꯠꯇꯣ ꯃꯥꯡꯍꯟꯒꯅꯨ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ ꯄꯥꯝꯃꯨꯏꯌꯦ ꯅꯪꯒꯤ ꯃꯤꯠꯇꯣ ꯑꯩꯉꯣꯟꯗ ꯄꯥꯟꯖꯔꯝꯂꯗꯤ ꯑꯩꯁꯦ ꯅꯨꯄꯤ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯐꯪꯖꯔꯝꯒꯗꯕꯅꯤ ꯅꯣꯡꯁꯥꯕꯅ ꯃꯤꯠꯀ ꯁꯛꯀꯅꯒ ꯌꯥꯔꯣꯏꯅꯦꯍꯦ ꯄꯨꯛꯇꯣ ꯈꯔ ꯀꯪꯊꯍꯜꯂꯣ ꯅꯁꯥꯗꯣ ꯄꯥꯍꯜꯂꯣ ꯅꯨꯄꯥ ꯃꯥꯜꯍꯜꯂꯨꯅꯦ ꯑꯁꯦꯡꯕ ꯏꯇꯥꯎ ꯑꯩ ꯏꯌꯥꯡ ꯈꯔ ꯀꯪꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯀꯃꯥꯏ ꯇꯧꯅꯤ ꯈꯔ ꯇꯥꯛꯄꯤꯌꯨꯕ ꯑꯩꯅ ꯑꯌꯨꯛꯇ ꯉꯟꯅ ꯍꯧꯒꯠꯂꯨ ꯂꯝꯖꯦꯟ ꯆꯦꯟꯁꯤꯗꯤ ꯌꯥꯗꯦ ꯃꯗꯨ ꯆꯦꯜꯂꯗꯤ ꯀꯌꯥꯝ ꯊꯨꯅ ꯀꯪꯗꯅꯤ ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯑꯩ ꯁꯣꯏꯗꯅ ꯍꯧꯕ ꯂꯥꯛꯑꯒꯦ ꯁꯣꯏꯗꯅ ꯆꯦꯜꯂꯁꯤ ꯑꯁ ꯄꯨꯛ ꯅꯣꯏꯕꯁꯦ ꯌꯥꯝ ꯋꯥꯏꯌꯦꯕ ꯄꯨꯕ ꯅꯣꯡꯁꯥꯕ ꯑꯃꯗꯤ ꯔꯕꯥꯅꯟꯗ ꯅꯣꯛꯏ ꯉꯁꯤꯗꯒꯤ ꯏꯇꯥꯎꯕꯨ ꯏꯌꯥꯡ ꯀꯪꯖꯔꯣ ꯑꯩꯅ ꯕꯣꯔ ꯄꯤꯔꯕꯅꯤꯀꯣ ꯀꯪꯖꯔꯣ
ꯑꯩꯅꯅꯦ ꯏꯌꯥꯡ ꯍꯦꯛ ꯀꯪꯉꯛꯄꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯀꯧꯗꯣꯏꯅꯤ ꯅꯣꯏꯅꯤ꯫ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯥꯝꯅ ꯅꯛꯅ ꯂꯣꯏꯅꯕ ꯍꯧꯔꯛꯏ ꯑꯃꯗꯤ ꯂꯩꯅꯥꯒ ꯔꯥꯅꯤꯆꯥꯒꯁꯨ ꯔꯕꯥꯅꯟꯗꯒ ꯃꯔꯨꯞ ꯑꯣꯏꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯉꯥ ꯑꯄꯨꯟꯕ ꯃꯔꯨꯞ ꯑꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯑꯣꯖꯥꯅ ꯃꯤ ꯃꯉꯥ ꯈꯥꯏꯗꯣꯛꯂꯒ ꯇꯧꯒꯗꯕ ꯊꯕꯛ ꯑꯃ ꯄꯤꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯗꯤ ꯃꯈꯣꯏ ꯃꯉꯥꯗꯨ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯦ꯫ ꯅꯨꯄꯤ ꯑꯇꯩꯗꯨꯗꯤ ꯔꯕꯥꯅꯟꯗꯒ ꯇꯥꯃꯤꯟꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯁꯥ ꯁꯥꯒꯠꯆꯔꯒ ꯇꯥꯃꯤꯟꯅꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯨꯛꯇꯣꯛꯅꯩ꯫ ꯑꯣꯖꯥꯗꯨꯅ ꯃꯈꯣꯏꯗ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯇꯝ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯅꯨꯃꯤꯠ 6ꯅꯤꯗꯤ ꯂꯥꯛꯂꯔꯣꯏ, 8ꯅꯤ ꯁꯨꯕꯗ ꯊꯦꯡꯅꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ꯫ ꯑꯣꯖꯥꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯈꯣꯏ ꯃꯉꯥꯗꯨ ꯋꯥ ꯈꯟꯅꯩ꯫ ꯈꯝꯕꯇꯣꯟꯅ ꯍꯥꯟꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎꯁꯥ ꯀꯝꯗꯧꯁꯤꯒꯦ? ꯀꯥꯏꯗ ꯇꯥꯟꯅꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯌꯨꯝꯗ ꯇꯥꯟꯅꯕꯗꯨ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ? ꯑꯉꯥꯡꯁꯤꯡ ꯂꯩꯅꯔꯗꯤ ꯑꯁ ꯐꯔꯛꯊꯤ ꯇꯥꯅꯤꯕꯣ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯍꯩꯗꯦ ꯂꯣꯏꯔꯖꯥꯠꯅꯤ, ꯀꯀꯥꯒꯤ ꯃꯆꯥꯗꯒꯤ ꯏꯌꯥꯝꯕꯒꯤ ꯃꯆꯥꯗꯒꯤ꯫ ꯂꯥꯏꯔꯤꯛ ꯇꯧꯕꯗꯤ ꯂꯥꯏꯔꯗꯅ ꯕꯨꯟ ꯆꯨꯔꯅꯤ꯫ ꯅꯨꯡꯁꯥꯕꯅ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯅ ꯍꯦꯟꯅ ꯉꯥꯎꯔꯅꯤꯌꯦ, ꯑꯩꯈꯣꯏꯗꯤ ꯌꯨꯝꯁꯨ ꯈꯔ ꯑꯗꯨꯝ ꯄꯤꯛꯏ, ꯀꯌꯥ ꯐꯖꯕꯁꯨ ꯑꯣꯏꯗꯦ꯫ ꯑꯗꯨꯒ ꯅꯨꯡꯁꯥꯒ ꯁꯥꯒꯠꯂꯛꯂꯕꯗꯤꯅꯦ ꯃꯩ ꯍꯧꯔꯅꯤ꯫ ꯌꯨꯝꯁꯤꯗ ꯁꯥꯗꯣꯛꯀꯗꯕꯁꯨ ꯑꯍꯜ ꯑꯅꯤꯗꯣ ꯊꯕꯛ ꯆꯤꯜꯂꯦꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ꯫ ꯌꯨꯝ ꯁꯥꯗꯣꯛꯇ꯭ꯔꯤꯉꯩꯗ ꯅꯨꯄꯤꯒꯗꯤ ꯄꯨꯁꯤꯟꯈꯤꯅꯨꯀꯣ, ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯀꯥꯔꯒ ꯃꯨꯁꯤꯟꯈꯤꯕ ꯇꯥꯔꯦ꯫ ꯈꯔ ꯊꯨꯅ ꯁꯥꯗꯣꯛꯑꯣ ꯍꯥꯏꯌꯨ꯫ ꯍꯣꯏ ꯑꯣꯖꯥ ꯄꯨꯛꯆꯥꯎꯕ ꯌꯥꯔꯦ꯫ ꯑꯗꯣ ꯀꯅꯥꯒꯤꯗ ꯇꯧꯁꯦ ꯍꯥꯏꯅꯣꯕ? ꯔꯕꯥꯅꯟꯗ, ꯅꯣꯏꯗ ꯌꯥꯗꯣꯏꯔꯣ? ꯁꯥꯎ ꯌꯥꯗꯦ ꯏꯇꯥꯎ, ꯑꯩꯈꯣꯏꯗꯗꯤ ꯌꯥꯗꯧ ꯃꯥꯟꯗꯦ꯫ ꯏꯆꯥꯅꯨꯄꯤꯅ ꯃꯔꯣꯜ ꯑꯃ ꯂꯥꯡꯕꯒ, ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯈꯥꯏꯗꯣꯛꯂꯒ ꯄꯨꯟꯅ ꯆꯠꯂꯨꯔꯁꯤꯔꯥ? ꯈꯨꯜꯁꯤꯒꯤ ꯈꯪ ꯍꯩꯕ ꯃꯤ ꯑꯃꯅ ꯇꯥꯛꯊꯔꯛꯑꯣꯗꯅ꯫ ꯂꯩꯅꯥꯅ, ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯑꯕꯣꯛ ꯂꯩꯕꯅꯤꯅ ꯑꯃꯨꯛ ꯐꯔꯛ ꯇꯥꯗꯣꯔꯤꯕꯅꯤ꯫ ꯈꯝꯕꯇꯣꯟꯅ, ꯐꯔꯦꯁꯦ ꯑꯩ ꯍꯥꯏꯔꯛꯑꯒꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯎꯔꯤꯕ ꯎꯃꯪ ꯑꯁꯤꯗꯅꯦ ꯁꯪ ꯑꯆꯧꯕ ꯑꯃ ꯂꯩꯕꯅꯤ, ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯂꯨꯔꯁꯦ꯫ ꯈꯖꯤꯛꯇꯪ ꯂꯥꯞꯆꯩ ꯍꯥꯏꯕꯇꯅꯤ, ꯃꯗꯨꯗ ꯆꯠꯂꯨꯔꯗꯤ ꯃꯤ ꯑꯃꯠꯇꯒꯤ ꯈꯣꯟꯖꯦꯜ ꯇꯥꯒꯗꯕ ꯅꯠꯇꯦ꯫ ꯀꯥꯗꯨꯁꯨ ꯌꯥꯝ ꯆꯥꯎꯏ꯫ ꯑꯩꯁꯨ ꯅꯍꯥꯟꯋꯥꯏ ꯏꯃꯥꯟꯅꯕ ꯑꯃꯒ ꯆꯠꯂꯝꯃꯤ, ꯀꯨꯏꯕꯨꯗꯤ ꯀꯨꯏꯔꯦ, ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗꯅꯤ꯫ ꯑꯗꯨꯝ ꯃꯐꯝꯗꯨ ꯅꯤꯡꯁꯤꯡꯂꯤ꯫ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤ, ꯀꯩ ꯀꯥꯏꯒꯦ? ꯀꯤꯖꯩꯗ ꯎꯃꯪ ꯋꯥꯃꯪꯗ ꯆꯠꯄꯁꯦ, ꯑꯃꯨꯛ ꯁꯑꯣꯝꯒ ꯊꯣꯔꯛꯑꯗꯤ? ꯁꯑꯣꯝꯗꯨꯅ ꯊꯣꯔꯛꯑꯒ ꯅꯪꯉꯣꯟꯗ ꯆꯤꯛꯆꯔꯅꯤ, ꯑꯗꯨꯒ ꯑꯩꯅ ꯀꯟꯕꯤꯔꯕ? ꯃꯁꯛꯁꯤꯒ꯫ ꯅꯣꯡꯁꯥꯕꯅ, ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯅꯔꯛꯑꯣ, ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯈꯝꯕꯇꯣꯟꯒꯤ ꯋꯥꯁꯦ ꯌꯥꯔꯦ꯫ ꯑꯆꯤꯛꯄ ꯃꯐꯝꯗ ꯇꯧꯅꯤꯡꯉꯤ, ꯎꯃꯪꯗ ꯀꯣꯏꯕ ꯑꯣꯏꯅ꯫ ꯔꯥꯅꯤꯆꯥꯗꯤ ꯑꯗꯨꯝ ꯌꯥꯔꯗꯧꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯑꯩꯁꯨ ꯌꯥꯔꯦ, ꯑꯗꯨꯝ ꯆꯠꯂꯁꯤ꯫ ꯍꯣꯏ ꯐꯔꯦ, ꯑꯗꯨꯗ ꯑꯣꯏꯅ ꯍꯦꯛꯇ ꯆꯠꯂꯨꯔꯁꯦ ꯑꯗꯨꯗꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯑꯗꯨꯝ ꯌꯥꯅꯔꯦ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯨꯟꯅ ꯃꯍꯩ ꯇꯝꯐꯝ ꯁꯪꯗ ꯊꯦꯡꯅꯔꯦ꯫ ꯃꯈꯣꯏꯅ ꯆꯥꯅꯅꯕ ꯈꯔꯁꯨ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯎꯃꯪꯗ ꯀꯥꯈꯠꯂꯛꯄ ꯍꯧꯔꯛꯂꯤ꯫ ꯈꯝꯕꯇꯣꯟꯅ ꯃꯥꯒꯤ ꯈꯥꯎꯗꯒꯤ ꯏꯁꯤꯡ ꯄꯥꯇ꯭ꯔꯗꯨ ꯂꯧꯊꯣꯛꯂꯒ ꯃꯌꯥꯝ ꯑꯗꯨꯗ ꯆꯥꯏꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯆꯦꯟꯈꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯁꯨ ꯅꯣꯛꯂꯝꯕ ꯑꯗꯨ ꯂꯃꯟ ꯈꯨꯝꯒꯦꯅ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯁꯨꯝ ꯆꯦꯜꯂꯛꯏ꯫ ꯅꯥꯀꯜ ꯑꯃꯗ ꯑꯃꯨꯛ ꯆꯦꯟ, ꯑꯃꯗ ꯑꯃꯨꯛ ꯆꯦꯟ, ꯄꯨꯡꯈꯥꯏ ꯑꯃ ꯁꯨꯖꯤꯟꯈ꯭ꯔꯦ, ꯋꯥꯕꯅ ꯇꯠꯂꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯅꯣꯛꯄ ꯂꯦꯞꯂꯛꯄ ꯃꯇꯝꯗꯗꯤ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯋꯥ, ꯃꯐꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯈꯝꯕꯇꯣꯟꯗꯤ ꯃꯀꯣꯛꯇꯨ ꯉꯥꯎꯔꯦ, ꯀꯗꯥꯏꯗꯅꯣ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ? ꯃꯥꯅ ꯈꯪꯖꯕ ꯂꯝꯕꯤꯗꯨ ꯑꯣꯟꯅꯔꯦ, ꯀꯛꯉꯥꯎꯅꯔꯦ, ꯂꯝꯕꯤ ꯑꯃꯠꯇ ꯎꯗ꯭ꯔꯦ꯫ ꯏꯇꯥꯎ, ꯀꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯤꯕꯣ? ꯉꯁꯥꯏꯗꯤ ꯅꯣꯛꯂꯒꯁꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯛꯏ ꯇꯧꯔꯤꯁꯤ, ꯂꯝꯕꯤꯒ ꯑꯝꯇ ꯎꯗ꯭ꯔꯦꯃꯤ꯫ ꯃꯥꯒꯤ ꯋꯥꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯄꯥꯈꯠꯄ ꯄꯣꯛꯅꯔꯝꯃꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯇꯥꯎ? ꯑꯩꯈꯣꯏꯗꯤ ꯅꯪꯅ ꯆꯦꯜꯂꯛꯄꯗꯨꯗ ꯅꯇꯨꯡ ꯏꯟꯅꯔꯛꯄꯅꯤ꯫ ꯂꯝꯕꯤ ꯃꯥꯡꯂꯗꯤ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯌꯨꯝꯗ ꯍꯟꯗꯣꯏꯕ? ꯏꯇꯥꯎꯁꯥ, ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯃꯥꯒꯤ ꯋꯥꯁꯦ ꯏꯂꯣꯏꯁꯦꯅ, ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯗꯣꯔꯤ꯫ ꯑꯁ, ꯍꯧꯖꯤꯛꯄꯨ ꯀꯔꯝꯕ ꯅꯥꯀꯟꯗꯅꯣ ꯍꯟꯗꯣꯏꯁꯤꯕꯣ? ꯔꯕꯥꯅꯟꯗꯅ ꯏꯪꯊꯅ, ꯐꯔꯦꯁꯦ, ꯊꯨꯕ ꯑꯃ ꯂꯥꯛꯆꯔꯅꯤ꯫ ꯈꯝꯕꯗꯣꯟ ꯈꯛꯇꯁꯨ ꯇꯥꯏꯅꯕ ꯐꯠꯇꯦ, ꯃꯥꯁꯨ ꯍꯔꯥꯎꯅ ꯆꯦꯟꯈꯤꯕꯗꯨꯗ ꯑꯩꯈꯣꯏꯅ ꯐꯥꯔꯅꯤꯅ ꯄꯥꯈꯠꯅ ꯆꯦꯟꯈꯤꯕꯅꯤ꯫ ꯀꯔꯤꯅꯣ ꯇꯥꯟꯅꯁꯤ, ꯂꯝꯕꯤꯗꯣ ꯊꯤꯃꯤꯟꯅꯔꯁꯤ꯫ ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯏꯇꯥꯎꯁꯥ, ꯑꯗꯨꯗꯤ ꯆꯠꯅꯅꯕ ꯇꯧꯔꯁꯤꯗꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯔꯕꯥꯅꯟꯗꯒꯤ ꯃꯃꯤꯠ ꯑꯗꯨ ꯁꯥꯒꯠꯂꯛꯄꯒꯨꯝ ꯇꯧꯏ, ꯇꯔꯪ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯛꯏ꯫ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄꯗ ꯂꯥꯞꯅ ꯃꯤ ꯑꯁꯤꯕ ꯈꯔ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛ ꯃꯃꯤꯠ ꯑꯗꯨ ꯆꯦꯠꯅ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯎꯏꯁꯤꯜꯂꯤ꯫ ꯑꯃꯨꯛ ꯎꯏꯁꯤꯜꯂꯨꯔꯒ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯀꯩꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯨ? ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯦꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯨꯕꯣ? ꯇꯥꯂꯛ ꯑꯗꯨꯗ ꯂꯩꯅꯥꯅ ꯀꯤꯅ, ꯑꯩꯗꯤ ꯀꯤꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯑꯦꯀꯣ, ꯃꯤꯁꯨ ꯑꯝꯇ ꯂꯩꯕ ꯎꯗꯦ꯫ ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯃꯤ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯌꯦꯡꯂꯛꯄꯒꯨꯝ ꯋꯥꯈꯜꯁꯦ ꯌꯥꯝ ꯂꯩꯇꯥꯗ꯭ꯔꯤ꯫ ꯀꯤꯕꯅ ꯊꯛ ꯅꯤꯛꯑꯦ ꯍꯥꯏꯕ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯌꯥꯝꯅꯁꯨ ꯈꯟꯖꯤꯜꯂꯨꯈꯤꯅꯨ꯫
नुपा अहुम याउरिसिदि खंबतोना रबानंदा नंगु खरा फरबो होय खरा फरे लाहो चलसे अदुदि कदम नाकंदे चसिगे लंबी सोमता उदे उ ngakta lapna yengtharasu kemta ukidremi una marol ama wangliba talak aduda rabananda khara lapna mangal ama wangna phaujilakpa ui maduda ngakna makhut thiladuna tutu yengo adagi mangal se yengo asi kaino kaide mangal amta udi rabananda maso handak mukti masana masabu akiba madi chingnaba poklakli miga manadaba mit amasu pali amadi makoina uba ngamdaba posaksing ui mana asiba mioi uraga mami sami oina ure haina khalibasi masu masada chingnaba amadi phauраklami aduna mahak mangal adugi manakta chelakpa haurai mana chenkiba aduda makoisu thuna chelaklami ngai khorabananda ngai khome kadaidana mana jelisibo makoisu tungda inarai asumna yaurakli khanghodana makoigi matungdagi akanba nungsit ama laklami maduda makoisu chenanaba tawbani खंबतोंदो हाना नुसिद अदुना कुपसिन खिरमी मदुदगी मखोय लोइनमक मथंग मथंग कुपसिनख्रे मखोय मंगामक मकोक लोइना ngaurदुना वानथख्रे मखोयनि मिट पांगथोरकपा मतमदा फामुंगदा तुमदुना लेरमी फुक हौगलकलगा चोंगथोरई मखोय मंगामक उनरे खंबतोंना निकलगा अस कइनो तौरिसिबो कीबना लोइरेमी कदाइदनो खोयना लेरिसिबो नोंसाबना ज्ञान मेनमता ताद्रे तौरिसि अखोयगी पोचैना कदाइ अदुगा युमसिना कनागी लैनाना ऐसिबगा ngamaiko nupa ahum noina amta yengoba mapanda rabananda amadi nongsabana mapanda thoke haina tawbuni thongpanba aduda ude subnatagi kagi imungda panba thong adu khaktani maduda makhoi loina mak nikpana yaje nupi ani dudi kappa hauraklamni nupi ani sisu kappa haure kamdongni tawriside ꯌꯨꯝꯁꯦ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯈꯤꯁꯦ ꯑꯆꯝꯕꯗꯤ ꯃꯥꯟꯗꯦ ꯈꯝꯕꯇꯣꯟꯗꯤ ꯋꯥꯗꯨꯗ ꯅꯤꯛꯂꯦ ꯑꯩ ꯉꯝꯃꯣꯏꯀꯣ ꯋꯥꯟꯊꯖꯔꯛꯁꯅꯤ ꯑꯩ ꯉꯥꯛꯄꯁꯨ ꯉꯝꯃꯣꯏꯗꯕꯗ ꯑꯩꯈꯣꯏ ꯀꯤꯔꯦꯅ ꯑꯗꯨꯝ ꯂꯩꯊꯣꯛꯑꯗꯤ ꯀꯝꯗꯧꯗꯣꯏꯅꯣ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯦꯟꯕ ꯇꯥꯕꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯃꯨꯠ ꯇꯥꯅ ꯈꯪꯅꯅꯕ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯊꯤꯗꯣꯛꯁꯦ ꯔꯕꯥꯅꯟꯗ ꯆꯠꯅꯕ ꯇꯧꯁꯦ ꯅꯨꯄꯤ ꯑꯅꯤ ꯂꯥꯛꯑꯣ ꯃꯥꯡ ꯊꯥꯔꯣ ꯅꯨꯄꯤ ꯑꯅꯤꯗꯨ ꯀꯤꯔꯗꯨꯅ मांगदा रबानंदा हाना चलहले अदुगा नोंसाबना मतुंगदा अकोनबदा लाई असुमना का खुदिंग हाना जंगदुना येंगले कैसु लेते का अमखक्ति याम पिकना ओइ करिनो हाइबदि खंगदे अदुबो खंगनिंग मनबना हांगदोरई मदु हांगदोरकपदा रबानंददु मागी ममित अदु अमुक संकलकलमी मदुदा महाक ममित चेना उइसिले मागी मतौ अदु खंबतोना खंगले कैदोरगे हा कैदोरगेबा रबानंदा अमुक पांगथोकले अमुक खरा फरे कशु तौरे इताव आई मितसाम नुवाइते असुमना थोंग अदु हांगथोकलुबदा nganbabudi adu makha adu ngana ui lainana changaroisira pakhalimi but amuk thoraktana khambadonsu rabanandagi maningda kanna napsinduna leiri khanghaudana rabananda nupi amana nokpagi khonjel thong hangtukliba ka adugi makhadagi taraklami maduda tabranoi मखोलमा नुपी मन नोखिबदो कई मखोलनो तादी नंगसुबा पाखत मंदना न तोमदा खंजिले आई हाना खुमगिसे नोइदुंग दलाओ असमना नोंसाबा हाना कुमले अदुगा अतैसु तपना लागले मखादा कुमथरुबदा यामना यामख्रबा लाइरिक कया अमा परिंगसाना उपुसिंगदा हापतुना लेरमी मखोय मयाम अदु लोइना ngai कयादा यामख्रबा लाइरिकनो सिदि कनागी युम्बो ओइरिगबा नोंसाबा लाइरिक तो लौथोकलगा येंगी सिदी याम कुइरबा मतमगी लाइरिकपो माले उफुल वाफुलसु लोइना तैरे मयेक्सिसु कुइरबा माले लैनाना कदाइनो येंगेने लैना येंगलम्मी मखोय मरीना लाइरिकता येंगली रामानंदना मतोमता खोंजेल अमखक नोकपा तारी महाक चेलोगे हाइना फनकना होनाजबनी अदुबु याखिद्रे महाक चटख्रे अदुगा खोंजेल अदुगी माइकै थिरकलम्मी असुमना फना सांगना चटले लाइरिक थंफम अदुगी अरोइबदा फी अमुबना ममाई खुम्बी नुपीगी मूर्ति अमखक लेरमी मदुसु सोलोन सिलमी लिगलिनसु कोइशिले माना हेक नक्सिलकपगा नोकलंबा खोंजेल अदु ताखिद्रे रबानंदा मखुद अदु तपना थांकलई अइना तौरिसिबु चुमनब्रो अइगी पुकनिंग वखल अनिमक चिंगनबा लेप्ट्रे
ꯑꯗꯨꯒ ꯑꯩꯅ ꯃꯨꯔꯇꯤ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯅꯛꯁꯤꯜꯂꯤꯕ ꯃꯇꯝꯗ ꯈꯣꯟꯖꯦꯜ ꯑꯁꯦ ꯂꯦꯞꯈꯤꯕ꯫ ꯃꯁꯤꯕꯨ ꯀꯔꯤꯅꯣ? ꯔꯕꯥꯅꯟꯗ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯍꯥꯏꯐꯦꯠ ꯃꯨꯔꯇꯤ ꯑꯗꯨ ꯈꯥꯔꯤꯕ ꯂꯤꯛꯂꯤꯗꯨ ꯂꯧꯊꯣꯛꯀꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯈꯪꯍꯧꯗꯅ ꯃꯃꯤꯠ ꯑꯃꯗꯤ ꯃꯁꯥ ꯄꯨꯝꯕ ꯃꯩ ꯍꯧꯅ ꯁꯥꯒꯠꯂꯛꯂꯝꯃꯤ꯫ ꯃꯃꯤꯠ ꯑꯗꯨ ꯁꯥꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯍꯥꯛ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯈꯣꯏ ꯃꯔꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯇꯨꯡꯗ ꯌꯦꯡꯊꯣꯛꯂꯤ ꯔꯕꯥꯅꯟꯗꯗꯤ ꯎꯈꯤꯗ꯭ꯔꯦ꯫ ꯔꯕꯥꯅꯟꯗꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯕ? ꯅꯈꯣꯏꯕꯨ ꯎꯅꯍꯧꯕ꯭ꯔꯣ? ꯈꯪꯗꯦ, ꯉꯁꯥꯏꯗ ꯂꯩꯍꯧꯕꯅꯤ꯫ ꯍꯩꯃꯥ, ꯀꯗꯣꯝ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯃꯥꯅ ꯂꯥꯎꯔꯛꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯀꯩꯅꯣꯝꯗꯤ ꯊꯣꯛꯑꯝꯃꯅꯤ꯫ ꯂꯥꯛꯑꯣ ꯑꯝꯇ ꯊꯤꯔꯨꯁꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯦ꯫ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯀꯤꯅ ꯀꯤꯅ ꯆꯦꯜꯂꯛꯏ꯫ ꯂꯥꯏꯔꯤꯛꯀꯤ ꯑꯔꯣꯏꯕ ꯄꯩꯐꯝ ꯑꯗꯨꯗ ꯔꯕꯥꯅꯟꯗꯅ ꯋꯥꯟꯊꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯃꯗꯨꯗ ꯃꯈꯣꯏꯁꯨ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯔꯕꯥꯅꯟꯗ, ꯁꯦ ꯍꯧꯒꯠꯂꯣ, ꯃꯤꯠ ꯄꯥꯡꯉꯣ꯫ ꯔꯕꯥꯅꯟꯗ ꯋꯥꯈꯜ ꯐꯖꯅ ꯇꯥꯗ꯭ꯔꯦ꯫ ꯃꯈꯣꯏ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯃꯥꯕꯨ ꯍꯧꯒꯠꯄꯤꯔꯒ ꯂꯦꯡꯖꯨꯝꯗ ꯊꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯕꯨ ꯐꯃꯨꯡꯗ ꯄꯣꯊꯥꯍꯜꯂꯦ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯅꯨꯡꯁꯥꯕ ꯆꯪꯂꯛꯏ꯫ ꯀꯩꯀꯩ ꯂꯩꯒꯦ ꯌꯦꯡꯉꯤ꯫ ꯏꯁꯤꯡ ꯈꯔ ꯄꯨꯔꯛꯂꯒ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯔꯕꯥꯅꯟꯗꯗ ꯄꯤꯊꯛꯏ꯫ ꯃꯥꯁꯨ ꯋꯥꯈꯜ ꯈꯔ ꯇꯥꯔꯦ꯫ ꯃꯃꯤꯠ ꯑꯗꯨ ꯈꯔꯗꯤ ꯐꯔꯦ꯫ ꯐꯖꯅ ꯄꯥꯡꯕꯗꯤ ꯃꯥꯁꯨ ꯋꯥꯔꯦ꯫ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪꯕ? ꯔꯕꯥꯅꯟꯗ ꯃꯥꯅ ꯍꯥꯏꯕ ꯋꯥꯗꯣ ꯃꯈꯣꯏꯅ ꯊꯥꯖꯕꯤꯔꯣꯏ ꯍꯥꯏꯕ ꯈꯪꯏ꯫ ꯃꯥꯁꯨ ꯃꯁꯥꯗ ꯑꯁꯣꯏꯕ ꯑꯃ ꯌꯥꯎꯕꯒꯨꯝ ꯃꯀꯣꯛ ꯉꯥꯎꯏ꯫ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯕꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯕꯁꯨ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯋꯥ ꯂꯣꯠꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯅꯣꯏꯁꯨ ꯂꯥꯏꯔꯤꯛ ꯁꯨꯝ ꯌꯦꯡꯕꯗꯨꯗ ꯑꯩꯁꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯌꯦꯡꯒꯦꯅ ꯆꯠꯄꯅꯤ꯫ ꯑꯗꯨꯗ ꯑꯩꯗꯤ ꯇꯥꯂꯛ ꯑꯗꯨꯗ ꯎꯆꯤ ꯑꯃꯈꯛ ꯆꯣꯡꯊꯔꯛꯄ꯫ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯥꯎꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯑꯃꯨꯛ ꯇꯨꯁꯤꯜꯂꯤ꯫ ꯑꯩꯁꯨ ꯋꯥꯈꯜꯒ ꯇꯥꯈꯤꯗ꯭ꯔꯦ, ꯀꯣꯛꯁꯦ ꯉꯥꯎꯈ꯭ꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯩꯈꯣꯏꯗꯤ ꯄꯥꯈꯠꯂꯨꯔꯦꯗꯅ꯫ ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ? ꯌꯨꯝꯅꯤꯅ ꯊꯣꯡꯁꯨ ꯊꯣꯡꯅꯥꯎꯁꯨ ꯑꯝꯇ ꯄꯥꯟꯗꯦ꯫ ꯀꯃꯥꯏ ꯊꯣꯛꯇꯣꯏꯅꯣ ꯑꯩꯕꯣ? ꯀꯤꯕꯨ ꯀꯤꯁꯤꯜꯂꯛꯑꯦ꯫ ꯆꯥꯅꯕꯕꯨ ꯂꯩꯖꯥꯠꯂꯣ? ꯅꯪꯅ ꯆꯥꯕꯒꯤ ꯃꯊꯥ ꯁꯥꯗꯅ ꯂꯩꯔꯤ꯫ ꯀꯥꯟꯅꯗꯦ, ꯀꯩꯀꯩꯅꯣ ꯊꯤꯔꯒ ꯌꯨꯝꯁꯦ ꯍꯣꯡꯗꯣꯛꯂꯒ ꯆꯦꯜꯂꯁꯤ꯫ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯎꯄꯥꯏ ꯑꯃꯇ ꯂꯩꯇ꯭ꯔꯦꯃꯤ ꯅꯣꯏꯕꯣ꯫ ꯍꯣꯏꯅꯦ, ꯑꯩꯗꯤ ꯉꯁꯥꯏꯈꯩ ꯈꯪꯕꯨ ꯈꯪꯂꯨꯗꯦ꯫ ꯂꯥꯛꯑꯣ ꯍꯧꯖꯤꯛ ꯍꯦꯛꯇ ꯇꯧꯔꯁꯤ꯫ ꯃꯈꯣꯏ ꯃꯉꯥꯃꯛ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯄꯨꯔꯛꯏ ꯑꯗꯨꯒ ꯍꯦꯛꯇ ꯃꯐꯝ ꯑꯗꯨꯗ ꯊꯤꯜꯂꯛꯂꯒ ꯍꯣꯠꯇꯣꯛꯄ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯉꯝꯗꯦ꯫ ꯈꯔꯗꯤ ꯍꯣꯠꯇꯣꯛꯂꯦ ꯑꯗꯨꯕꯨ ꯂꯣꯏꯕ ꯀꯧꯕ ꯅꯥꯏꯗꯦ꯫ ꯍꯣꯕꯗꯤ ꯈꯔ ꯑꯗꯨꯝ ꯍꯣꯏ, ꯑꯗꯨꯕꯨ ꯃꯄꯥꯜꯒꯤ ꯃꯉꯥꯜꯗꯤ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯎꯕ ꯉꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯔꯕꯥꯅꯟꯗꯁꯨ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤ ꯑꯔꯥꯏꯕ ꯑꯣꯏꯔꯣꯏ, ꯃꯈꯣꯏꯕꯨ ꯄꯨꯔꯛꯂꯤꯕ ꯑꯁꯤ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯈꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯉꯥꯗꯨ ꯄꯨꯟꯅ ꯀꯥ ꯈꯔ ꯆꯥꯎꯕ ꯑꯃꯗ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯕꯁꯨ ꯀꯤꯅꯔꯦ꯫ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯃꯈꯣꯏꯁꯨ ꯆꯥꯛꯀ ꯂꯥꯝꯁꯤꯜꯂꯛꯂꯦ꯫ ꯊꯣꯡꯁꯨ ꯀꯤꯕꯅ ꯊꯤꯡꯖꯤꯜꯂꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯎꯏꯕ ꯍꯧꯔꯛꯂꯦ꯫ ꯈꯪꯍꯧꯗꯅ ꯊꯣꯡ ꯃꯄꯥꯟꯗꯒꯤ ꯃꯈꯣꯜ ꯑꯃꯈꯛ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯇꯥꯍꯧꯕ꯭ꯔꯥ? ꯇꯥꯍꯧꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯃꯈꯣꯜꯗꯣ? ꯀꯔꯤ ꯑꯣꯏꯖꯥꯠꯅꯣ? ꯑꯩ ꯋꯥꯟꯊꯔꯛꯀꯗꯧꯔꯤ꯫ ꯑꯩ ꯌꯨꯝꯗ ꯆꯠꯅꯤꯡꯉꯦꯕ꯫ ꯍꯣꯏ ꯃꯥ, ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ꯫ ꯉꯥꯏꯈꯣꯍꯦ, ꯇꯨꯃꯤꯟꯅ ꯉꯥꯛꯇ ꯂꯩꯁꯤ, ꯑꯗꯨꯒ ꯊꯣꯡꯁꯦ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯁꯤ꯫ ꯔꯥꯅꯤꯆꯥꯅ ꯌꯥꯔꯗꯤ ꯍꯥꯡꯇꯣꯛꯏꯁꯤꯕ, ꯀꯤꯀꯣ ꯑꯃꯨꯛ ꯀꯔꯤ ꯀꯔꯤ ꯑꯣꯏꯔꯝꯃꯗꯤ꯫ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯑꯁꯦꯡꯕꯔꯥ ꯈꯪꯗ꯭ꯔꯤ꯫ ꯅꯈꯣꯏ ꯈꯛꯇꯅ ꯀꯤꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯀꯤꯕ ꯍꯥꯏꯕꯁꯦ ꯃꯤꯠꯅ ꯎꯔꯒ ꯀꯤꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗോ ꯑꯗꯨ ꯈꯛꯇꯤ ꯌꯦꯡꯊꯣꯛꯁꯤ꯫ ꯊꯣꯡꯁꯨ ꯄꯥꯜꯂꯤꯁꯤꯗꯤ, ꯍꯥꯏꯐꯦꯠꯇꯪ ꯈꯔ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯁꯤ꯫ ꯑꯩꯁꯨ ꯀꯤꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯐꯔꯅꯤ꯫ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯉꯩꯗ ꯀꯤꯕꯁꯨ ꯐꯠꯇꯦꯗ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯡꯁꯥꯕꯁꯨ ꯈꯔ ꯅꯤꯛꯏ꯫ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯊꯣꯔꯛꯏ꯫ ꯌꯥꯝꯅ ꯉꯛꯅ ꯆꯥꯅꯅꯕ ꯃꯊꯦꯜ ꯈꯔ ꯊꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯅ? ꯆꯥꯅꯅꯕ ꯃꯊꯦꯜꯅꯤꯅꯦ꯫ ꯁꯤꯗꯤ ꯀꯅꯥꯅ ꯊꯅꯝꯃꯤꯕ? ꯂꯩꯅꯥꯁꯨ ꯆꯥꯅꯅꯕ ꯄꯜꯂꯛꯄꯗꯨꯗ ꯆꯥꯅꯅꯕꯅꯦꯕ, ꯑꯗꯨꯗꯤ ꯂꯧꯁꯤꯟꯁꯤ꯫ ꯉꯥꯏꯈꯣꯍꯦ, ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯑꯃꯨꯛ ꯁꯤꯅꯗꯅꯅꯦ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯕ, ꯆꯥꯛ ꯂꯥꯝꯕꯅ ꯁꯤꯗꯣꯔꯦꯕ꯫ ꯅꯨꯡꯁꯥꯕ, ꯅꯪ ꯑꯝꯇ ꯂꯥꯝꯃꯒ ꯂꯧꯁꯤꯜꯂꯛꯑꯣ꯫ ꯔꯥꯅꯤꯆꯥꯗꯤ ꯅꯨꯡꯁꯥꯕꯒꯤ ꯈꯟꯕꯗ ꯃꯊꯥ ꯁꯥꯏ꯫ ꯃꯥꯅ ꯋꯥꯖꯕꯗꯣ ꯍꯥꯏꯗꯣꯛꯄꯁꯨ ꯉꯝꯖꯗꯦ꯫ ꯑꯗꯨꯕꯨ ꯇꯞꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ, ꯆꯦꯛꯁꯤꯟꯅ ꯇꯧꯀꯣ꯫ ꯔꯕꯥꯅꯟꯗ ꯔꯥꯅꯤꯆꯥꯒꯤ ꯃꯑꯣꯡꯗꯨꯗ ꯅꯨꯡꯁꯥꯕꯅ ꯊꯣꯡ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯗ ꯃꯥꯅ ꯋꯥꯖꯕ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯥꯅ ꯅꯨꯡꯁꯥꯕꯁꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯇꯥꯛꯄꯅꯤ꯫ ꯃꯍꯥꯛ ꯑꯗꯨꯝ ꯃꯇꯣꯝꯇ ꯃꯣꯃꯣ ꯅꯣꯛꯆꯩ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯥꯕꯅ ꯆꯥꯛ ꯑꯗꯨ ꯊꯨꯅ ꯂꯧꯁꯤꯜꯂꯤ꯫ ꯍꯥꯏꯐꯦꯠ ꯃꯥꯅ ꯌꯦꯡꯈꯠꯂꯨꯔꯒ ꯆꯦꯟꯁꯤꯜꯂꯛꯄꯅꯤ꯫ ꯃꯤ ꯑꯃꯅ ꯃꯔꯨꯝꯗꯒꯤ ꯂꯣꯠꯈꯤꯕ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯏꯃꯥ! ꯃꯈꯣꯏ ꯃꯔꯤꯗꯨꯁꯨ ꯉꯛꯅ ꯊꯣꯡ ꯐꯠ ꯊꯤꯡꯖꯤꯜꯂꯤ꯫ ꯅꯨꯡꯁꯥꯕꯁꯨ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ꯫
ꯀꯩꯗꯧꯔꯒꯦ? ꯀꯅꯥꯅꯣ ꯈꯪꯗꯦ. ꯑꯩꯅ ꯍꯥꯏꯐꯦꯠ ꯅꯥꯀꯟꯗ ꯌꯦꯡꯊꯣꯛꯂꯨꯕꯅꯤ. ꯃꯤ ꯑꯃ ꯃꯔꯨꯝꯗ ꯂꯣꯠꯈꯤꯕ ꯎꯏ. ꯃꯁꯝꯒ ꯁꯥꯡꯉꯤ. ꯅꯨꯄꯤ ꯃꯥꯜꯂꯤ. ꯋꯥꯗꯨꯗ ꯃꯈꯣꯏ ꯂꯣꯏꯅ ꯀꯤꯅꯔꯝꯃꯤ. ꯆꯥꯛ ꯑꯗꯨ ꯆꯥꯁꯤꯔ ꯆꯥꯔꯣꯏꯁꯤꯔ ꯍꯥꯏꯅ ꯈꯜꯂꯝꯃꯤ. ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ. ꯄꯨꯛꯇꯤ ꯈꯣꯡꯕꯅꯁꯨ ꯌꯥꯗ꯭ꯔꯦ. ꯉꯁꯥꯏꯅ ꯌꯦꯡꯕꯗ ꯃꯤ ꯀꯅꯥꯁꯨ ꯂꯩꯍꯧꯗꯦ. ꯑꯗꯨꯒ ꯀꯃꯥꯏꯅ ꯅꯨꯡꯁꯥꯕ ꯅꯪꯅ ꯎꯍꯧꯏ ꯍꯥꯏꯔꯤꯁꯤꯕꯨ ꯑꯁꯦꯡꯕꯩꯔꯣ? ꯑꯁꯦꯡꯕꯅꯤ ꯏꯇꯥꯎ. ꯃꯤ ꯂꯩꯇ꯭ꯔꯒꯕꯨ ꯀꯃꯥꯏꯅ ꯏꯟꯁꯥꯡ ꯊꯝꯃꯝꯒꯗꯣꯔꯤꯕꯅꯣ? ꯃꯐꯝꯁꯦ ꯑꯆꯝꯕ ꯃꯥꯟꯗꯦ. ꯀꯩ ꯌꯨꯝ ꯑꯣꯏꯔꯖꯥꯠꯅꯣ? ꯊꯣꯡ ꯊꯣꯡꯅꯥꯎꯁꯨ ꯑꯝꯇ ꯄꯥꯟꯗꯦ. ꯀꯌꯥꯝ ꯀꯨꯏꯅ ꯁꯤꯗ ꯂꯩꯈꯤꯗꯣꯏꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ. ꯔꯥꯕꯥꯅꯟꯗꯅ ꯑꯗꯨꯅꯤꯅꯦ ꯇꯨꯝꯒꯗꯕꯕꯨ ꯇꯜꯂꯦ. ꯁꯣꯝꯗ ꯈꯝꯕꯇꯣꯟꯗꯤ ꯂꯥꯝꯕꯅ ꯆꯔꯤ ꯇꯠꯀꯗꯧꯔꯦ. ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯄꯨꯛꯁꯦ ꯇꯠꯇꯣꯔꯦ. ꯈꯝꯕꯇꯣꯟ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯥꯛ ꯑꯗꯨ ꯍꯦꯛꯇ ꯆꯈꯣꯝ ꯑꯃ ꯍꯨꯛꯆꯤꯜꯂꯤ. ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯊꯥ ꯁꯥꯅ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯈꯥꯝꯕꯒ ꯅꯪꯍꯧꯗ꯭ꯔꯦ. ꯃꯌꯥꯝ ꯑꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ. ꯑꯗꯨꯕꯨ ꯈꯝꯕꯇꯣꯟꯅ ꯅꯣꯛꯂꯒ ꯆꯥꯛꯁꯦ ꯀꯩꯁꯨ ꯇꯧꯗꯦ. ꯂꯥꯛꯑꯣ ꯆꯥꯁꯤꯜꯂꯣ. ꯈꯝꯕꯇꯣꯟ ꯋꯥꯁꯤ ꯍꯥꯏꯔꯒ ꯆꯥꯕ ꯍꯧꯔꯦ. ꯃꯥꯅ ꯍꯥꯎꯅ ꯆꯥꯗꯨꯅ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯇꯤꯟ ꯌꯣꯠꯄ ꯍꯧꯔꯛꯂꯦ. ꯃꯈꯣꯏꯁꯨ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯆꯥꯁꯤꯜꯂꯛꯏ. ꯑꯁꯨꯝꯅ ꯃꯕꯨꯛ ꯊꯜꯂꯦ. ꯅꯨꯡꯉꯥꯏꯔꯦꯗ ꯍꯧꯖꯤꯛꯇꯤ. ꯇꯨꯝꯕ ꯈꯔ ꯌꯥꯔꯅꯤ. ꯑꯁꯨꯝꯅ ꯃꯈꯣꯏ ꯇꯨꯝꯅꯅꯕ ꯃꯈꯥꯗ ꯐꯤ ꯊꯥꯔꯝꯃꯤ. ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯍꯜꯂꯤ. ꯅꯨꯄꯥ ꯑꯍꯨꯝꯗꯨꯅ ꯃꯈꯥꯗ ꯐꯤ ꯊꯥꯔꯦ. ꯑꯍꯤꯡ ꯑꯗꯨ ꯔꯥꯕꯥꯅꯟꯗ ꯇꯨꯝꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ. ꯇꯠꯇꯅ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯟꯅ ꯅꯤꯜꯂꯤ. ꯇꯨꯝꯂꯝꯕꯗꯒꯤ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯂꯛꯏ. ꯀꯅꯥꯅꯣ? ꯑꯩꯕꯨ ꯇꯠꯇꯅ ꯑꯋꯥꯕ ꯄꯤꯔꯤꯕ ꯃꯤꯁꯛ ꯑꯁꯤꯕꯣ? ꯔꯥꯕꯥꯅꯟꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤꯒꯤ ꯃꯨꯔꯇꯤ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯤ. ꯃꯗꯨ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯄꯣꯛꯂꯛꯏ. ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯒ ꯃꯥꯒꯤ ꯄꯨꯟꯁꯤꯒ ꯃꯇꯧ ꯀꯝꯗꯧꯅ ꯅꯛꯁꯤꯟꯅꯔꯤꯕꯅꯣ? ꯃꯁꯥꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯂꯥꯛꯏ. ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯃꯇꯣꯝꯇ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯂꯛꯏ. ꯑꯇꯩ ꯃꯔꯤ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ. ꯃꯥꯁꯨ ꯀꯤꯗꯕꯗꯤ ꯅꯠꯇꯦ. ꯑꯗꯨꯕꯨ ꯈꯪꯅꯤꯡꯕꯅ ꯃꯁꯥꯗꯨ ꯂꯥꯡꯇꯛꯅꯩ. ꯃꯍꯥꯛ ꯀꯩꯔꯥꯛ ꯑꯗꯨꯗ ꯀꯨꯝꯊꯔꯛꯂꯦ. ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯂꯥꯛꯏ. ꯀꯤꯁꯨ ꯀꯤꯔꯤꯕꯅꯤ. ꯑꯃꯨꯛꯁꯨ ꯇꯨꯡꯗ ꯍꯟꯗꯨꯅ ꯌꯦꯡꯊꯣꯛꯏ. ꯃꯥꯁꯨ ꯊꯨꯅ ꯆꯦꯜꯂꯛꯏ. ꯑꯗꯨꯒ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ. ꯃꯗꯨꯗ ꯃꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ. ꯅꯣꯛꯂꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯂꯦꯞꯈ꯭ꯔꯦ. ꯍꯦ ꯁꯛꯈꯪꯗꯕ ꯃꯨꯔꯇꯤ, ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯑꯋꯥꯕ ꯀꯣꯛꯂꯤꯕ? ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯕꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯅꯅꯕ ꯍꯣꯠꯅꯔꯤꯕ? ꯅꯪꯕꯨ ꯀꯅꯥꯅꯣ? ꯑꯃꯨꯛꯇꯗꯤ ꯈꯨꯝꯂꯛꯎ. ꯔꯥꯕꯥꯅꯟꯗꯅ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯈꯛꯅ ꯀꯧꯔꯛꯂꯝꯃꯤ. ꯔꯥꯕꯥꯅꯟꯗ. ꯔꯥꯕꯥꯅꯟꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯨꯡ ꯑꯣꯟꯊꯣꯔꯛꯏ. ꯀꯅꯥꯅꯣ? ꯔꯥꯕꯥꯅꯟꯗ ꯌꯥꯝ ꯉꯛꯏ. ꯑꯍꯜ ꯈꯔꯗꯤ ꯑꯗꯨꯝ ꯑꯣꯏꯔꯦ. ꯅꯨꯄꯤ ꯑꯃꯈꯛ ꯆꯪꯁꯤꯜꯂꯛꯏ. ꯆꯪꯁꯤꯜꯂꯛꯀꯅꯨ, ꯉꯥꯏꯈꯣ. ꯅꯪ ꯀꯅꯥꯅꯣ? ꯑꯝꯇ ꯍꯥꯏꯌꯨ. ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯈꯣꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯣ? ꯅꯨꯄꯤꯗꯨꯅ ꯈꯨꯝꯂꯛꯏ. ꯃꯥꯡꯗ ꯎꯔꯤꯕ ꯃꯨꯔꯇꯤ ꯑꯁꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ꯭ꯔꯥ? ꯔꯥꯕꯥꯅꯟꯗ ꯉꯛꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯉꯤ. ꯃꯍꯥꯛ ꯀꯔꯤꯁꯨ ꯅꯤꯡꯁꯤꯡꯗ꯭ꯔꯦ. ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ. ꯑꯩꯕꯨ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯍꯟꯕꯤꯌꯨ. ꯅꯍꯥꯛꯅ ꯋꯥꯔꯤ ꯄꯨꯝꯕ ꯅꯣꯡꯃꯗꯤ ꯅꯤꯡꯁꯤꯡꯂꯛꯀꯅꯤ. ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯅꯪꯅ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ. ꯅꯪꯅ ꯋꯥꯔꯤꯗꯣ ꯅꯤꯡꯁꯤꯡꯗ꯭ꯔꯤ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯅꯤ. ꯅꯈꯣꯏꯒꯤ ꯆꯥꯅꯅꯕ ꯋꯥꯠꯍꯜꯂꯣꯏ. ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯅꯝꯐꯨꯗ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯅꯈꯣꯏ ꯂꯣꯏꯅ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ. ꯅꯍꯥꯛꯀꯤ ꯋꯥ ꯑꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯃꯝꯅꯍꯜꯂꯤ. ꯀꯔꯤꯅꯣ? ꯃꯔꯤꯛ ꯆꯨꯝꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯕ. ꯋꯥꯔꯤꯁꯦ ꯑꯩꯅ ꯂꯤꯊꯣꯛꯄ ꯌꯥꯗꯦ. ꯅꯪꯅ ꯅꯤꯡꯁꯤꯡꯂꯛꯄ ꯃꯤꯀꯨꯞꯇꯣ ꯉꯥꯏꯌꯨ. ꯃꯗꯨꯗ ꯅꯍꯥꯛ ꯋꯥꯈꯜ ꯂꯣꯏꯅ ꯇꯥꯔꯛꯀꯅꯤ. ꯃꯨꯔꯇꯤ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯅꯪꯅ ꯈꯪꯂꯛꯀꯅꯤ. ꯋꯥꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯣ ꯃꯥꯡꯈ꯭ꯔꯦ. ꯃꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯔꯥꯃꯥꯅꯟꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ. ꯃꯍꯥꯛ ꯃꯨꯔꯇꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯀꯥꯔꯣꯝꯗ ꯍꯜꯂꯛꯂꯤ. ꯑꯗꯨꯒ ꯇꯞꯅ ꯆꯪꯂꯛꯏ. ꯇꯨꯝꯕ ꯊꯦꯝꯃꯤ. ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ. ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯦ. ꯃꯇꯝ ꯑꯗꯨꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯌꯥꯝ ꯑꯗꯨ ꯀꯤꯅ ꯍꯧꯒꯠꯅꯔꯛꯏ. ꯑꯗꯨꯒ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯇꯣꯛꯂꯤ. ꯑꯁꯨꯝꯅ ꯃꯈꯣꯏ ꯆꯥꯛ ꯐꯥꯎꯕꯗꯤ ꯑꯗꯨꯝ ꯆꯥꯔꯤ. ꯀꯅꯥꯅ ꯄꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ, ꯔꯥꯕꯥꯅꯟꯗ ꯅꯠꯇꯅ. ꯈꯖꯤꯛꯇꯒꯤ ꯍꯞꯇꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ. ꯔꯥꯕꯥꯅꯟꯗꯁꯨ ꯇꯨꯝꯕꯣꯏ ꯇꯨꯝꯗꯕꯣꯏ ꯇꯧꯕꯅꯤꯅ ꯃꯪꯒ ꯑꯃꯠꯇ ꯃꯪꯗ꯭ꯔꯦ. ꯍꯞꯇꯥ 2 ꯁꯨꯖꯤꯜꯂꯛꯀꯗꯧꯔꯕꯅꯤ. ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯋꯥꯕꯅ ꯃꯁꯥꯗꯨ ꯄꯠ ꯇꯠꯂꯤ. ꯃꯃꯤꯠ ꯑꯗꯨꯁꯨ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ. ꯎꯏꯁꯤꯟꯈ꯭ꯔꯦ. ꯃꯥꯒꯤ ꯃꯪꯂꯥꯟ ꯑꯗꯨꯗ ꯃꯁꯛ ꯌꯥꯝꯅ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯒ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯝꯃꯤ. ꯊꯣꯏꯕꯤ ꯅꯣꯛꯂꯒ, ꯆꯦꯜꯂꯛꯑꯣ ꯊꯨꯅ, ꯅꯨꯄꯥꯅꯕꯨ ꯇꯞꯃꯟꯈ꯭ꯔꯦ. ꯆꯤꯡꯈꯩꯅ, ꯉꯥꯏꯈꯣꯃꯤ ꯅꯪꯕꯣ,
ꯉꯥꯛꯇ ꯂꯦꯞꯁꯤ ꯋꯥꯔꯤꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯦꯞꯂꯦ ꯑꯗꯨꯒ ꯑꯀꯨꯞꯄ ꯃꯐꯝ ꯑꯃꯗ ꯂꯥꯛꯏ ꯑꯗꯨꯒ ꯐꯝꯃꯤꯟꯅꯔꯤ ꯆꯤꯡꯈꯩ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯂꯨꯍꯣꯡꯒꯗ꯭ꯔꯥ ꯅꯪ ꯁꯤꯗꯤꯕ ꯀꯩ ꯋꯥꯍꯪꯅꯣ ꯑꯗꯨꯕꯣ ꯌꯥꯔꯣꯏ ꯍꯥꯏꯔꯣ ꯑꯩ ꯈꯪꯅꯤꯡꯉꯦꯕ ꯆꯤꯡꯈꯩ ꯅꯣꯛꯂꯒ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯄꯥꯏꯔꯛꯂꯒ ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯅꯪ ꯈꯛꯇꯅꯤ ꯅꯪ ꯅꯠꯇꯅ ꯀꯅꯥꯝꯇ ꯂꯨꯍꯣꯡꯉꯣꯏ ꯑꯩꯗꯤ ꯑꯗꯨꯅꯤꯗꯅ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯍꯟꯅꯕ ꯇꯧꯔꯁꯤꯔꯥ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯍꯜꯂꯁꯤꯗ ꯍꯥꯏ ꯑꯩꯒ ꯀꯩꯝꯇ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗ꯭ꯔꯕ ꯌꯥꯝ ꯇꯟꯕꯒꯤ ꯋꯥꯔꯕ ꯍꯩꯃꯥ ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯏꯃꯥꯗꯣ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯑꯃꯅꯤ ꯑꯩꯅ ꯆꯥꯛ ꯊꯣꯡꯕꯤꯗꯣꯏꯅꯤ ꯑꯗꯨꯒꯤꯅꯤ ꯅꯪꯁꯨ ꯌꯨꯝꯗ ꯂꯥꯛꯄ ꯅꯠꯇ꯭ꯔꯤꯗꯅ ꯑꯗꯨꯅ ꯑꯩꯅ ꯍꯣꯠꯅꯕ ꯆꯪꯗ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯅꯦ ꯈꯪꯗ꯭ꯔꯦꯗ ꯅꯤꯡꯊꯧꯅꯦꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯈꯟꯕꯤꯔꯤꯔ ꯈꯟꯕꯤꯗ꯭ꯔꯤꯔ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯂꯛꯈꯤꯗ꯭ꯔꯦ ꯑꯍꯜꯁꯨ ꯐꯅ ꯑꯣꯏꯁꯤꯜꯂꯛꯑꯕꯅꯤ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯄꯒꯤ ꯋꯥꯁꯦ ꯀꯌꯥ ꯂꯩꯇ꯭ꯔꯦꯕ ꯈꯪꯗ꯭ꯔꯦꯗ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯁꯦ ꯅꯤꯡꯕꯒ ꯊꯨꯡꯖꯕ ꯅꯠꯇꯦꯗ ꯂꯥꯏꯕꯛ ꯊꯤꯔꯗꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯐꯥꯎꯕ ꯊꯨꯡꯅꯍꯧꯗꯕ ꯌꯥꯏ ꯊꯣꯏꯕꯤ ꯃꯥꯒꯤ ꯃꯀꯣꯛꯇ ꯀꯛꯁꯤꯅ ꯍꯠꯂꯝꯃꯤ ꯍꯦ ꯑꯉꯥꯎꯕ ꯅꯪꯅꯦ ꯋꯥꯆꯣꯏ ꯌꯥꯝ ꯉꯥꯡꯉꯛꯀꯅꯨ ꯑꯗꯣ ꯆꯤꯡꯈꯩ ꯑꯩꯗꯤ ꯏꯪ ꯆꯤꯛꯄ ꯎꯃꯪꯗ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯂꯩꯕ ꯄꯥꯝꯃꯤ ꯌꯥꯔꯗꯤ ꯌꯨꯝ ꯑꯝꯇ ꯎꯃꯪꯁꯤꯗ ꯁꯥꯁꯤꯕ ꯅꯪꯅꯕꯨ ꯁꯥꯁꯦ ꯍꯥꯏꯔꯗꯤ ꯍꯌꯦꯡꯗꯒꯤ ꯍꯧꯒꯗꯧꯔꯤꯕꯅꯤ ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯗꯤ ꯁꯤꯗ ꯏꯪꯅ ꯂꯩꯕꯁꯦ ꯄꯥꯝꯃꯤ ꯅꯪꯒꯤ ꯏꯃꯥꯁꯨ ꯁꯤꯗ ꯏꯪꯅ ꯂꯩꯖꯔꯅꯤꯗꯅ ꯈꯟꯅꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯨꯝ ꯑꯃ ꯁꯥꯅꯅꯕ ꯍꯥꯏꯅ ꯈꯟꯅꯔꯦ ꯄꯪꯀꯨꯏ ꯀꯨꯏꯗꯅ ꯑꯍꯜ ꯂꯃꯟ ꯈꯪꯍꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯞꯅ ꯇꯞꯅ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯎꯕꯤꯔꯛꯏ ꯐꯅꯗꯤ ꯀꯨꯏꯔꯦ ꯊꯥ ꯀꯌꯥꯔꯣꯝ ꯆꯪꯈ꯭ꯔꯦ ꯎꯆꯤꯟꯅꯥꯆꯤꯟꯅ ꯌꯨꯝ ꯑꯗꯨ ꯁꯥꯕ ꯂꯣꯏꯍꯧꯔꯦ ꯃꯄꯥꯜꯗ ꯂꯦꯞꯂꯤ ꯌꯨꯝꯁꯦ ꯌꯥꯝ ꯐꯖꯩꯀꯣ ꯆꯥꯎꯁꯨ ꯌꯥꯝ ꯆꯥꯎꯏ ꯁꯤꯗ ꯂꯩꯔꯗꯤ ꯋꯥꯈꯜꯁꯨ ꯊꯣꯛꯑꯅꯤ ꯇꯝꯗ ꯂꯩꯕꯗ ꯈꯔꯗꯤ ꯈꯦꯠꯅꯔꯅꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯃꯤꯕꯨ ꯑꯣꯠꯅꯩꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯈꯨꯠꯁꯦ ꯊꯥꯅꯤꯡꯗꯗꯅ ꯈꯥꯡꯕꯅꯤ ꯑꯗꯨꯕꯨ ꯁꯤꯗ ꯂꯩꯔꯗꯤ ꯑꯁꯥꯎꯕ ꯐꯥꯊꯔꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯈꯟꯖꯔꯛꯄ ꯃꯪꯂꯥꯟ ꯑꯗꯣ ꯁꯥꯒꯠꯄ ꯂꯣꯏꯔꯦ ꯑꯗꯣ ꯂꯨꯍꯣꯡꯕꯗꯤ ꯀꯔꯝ ꯀꯥꯟꯗ ꯇꯧꯁꯤꯕ ꯏꯃꯥꯅ ꯄꯨꯁꯤꯜꯂꯛꯑꯣꯅ ꯇꯛꯁꯤꯜꯂꯛꯑꯕꯅꯤ ꯍꯣ ꯑꯩꯅ ꯍꯦꯟꯅ ꯅꯅꯥꯛꯇ ꯂꯩꯅꯤꯡꯉꯤ ꯑꯩꯁꯨ ꯅꯨꯄꯤꯅꯤꯅ ꯑꯎꯟꯄꯣꯠꯀꯥꯗꯣ ꯁꯤꯜ ꯂꯥꯡꯈꯤꯒꯦ ꯈꯔ ꯄꯨꯔꯛꯀꯅꯨ ꯑꯎꯟꯄꯣꯠꯀ ꯀꯩꯝꯇ ꯄꯥꯝꯗꯦꯀꯣ ꯅꯪ ꯈꯛꯇꯅꯤ ꯄꯥꯝꯖꯔꯤꯁꯦ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯃꯨꯛ ꯀꯨꯝꯊꯔꯛꯏ ꯃꯥꯒꯤ ꯂꯝꯕꯤꯗ ꯆꯠꯅꯈ꯭ꯔꯦ ꯊꯣꯏꯕꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯗꯣꯂꯥꯏ ꯇꯣꯡꯂꯒ ꯂꯥꯛꯄꯗꯨ ꯊꯦꯡꯅꯔꯝꯃꯤ ꯊꯣꯏꯕꯤꯅ ꯊꯩꯔꯒ ꯆꯠꯈꯤꯕꯗꯨ ꯃꯍꯥꯛ ꯍꯥꯏꯐꯦꯠ ꯎꯍꯧꯏ ꯃꯅꯥꯏ ꯑꯃ ꯀꯧꯔꯒ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯃꯅꯥꯛꯇ ꯂꯥꯛꯍꯜꯂꯛꯏ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯩ ꯅꯤꯡꯊꯧꯗꯨ ꯊꯣꯏꯕꯤꯒꯤ ꯐꯖꯕꯗꯨ ꯎꯕꯗ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗ꯭ꯔꯦ ꯅꯪꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ ꯑꯩꯒꯤ ꯃꯤꯡ ꯊꯣꯏꯕꯤ ꯀꯧꯏ ꯅꯤꯡꯊꯧ ꯑꯗꯨꯅ ꯊꯣꯏꯕꯤꯕꯨ ꯐꯥꯔꯒ ꯄꯨꯔꯕꯗꯤ ꯈꯔ ꯐꯖꯕ ꯋꯥꯠꯂꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯑꯗꯨꯅ ꯃꯥꯕꯨ ꯊꯅꯝꯂꯒ ꯇꯧꯁꯤꯟꯅꯔꯒ ꯄꯨꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯊꯣꯏꯕꯤ ꯅꯪ ꯀꯣꯅꯨꯡ ꯐꯥꯎꯕꯗ ꯂꯥꯛꯇꯕ ꯌꯥꯔꯔꯣꯏ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯃꯛ ꯂꯣꯏꯅ ꯃꯄꯥꯝꯗ ꯉꯁꯤꯗꯤ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯀꯣꯅꯨꯡꯒꯤ ꯂꯥꯏꯒꯤ ꯄꯣꯠꯁꯤꯡ ꯑꯗꯣ ꯅꯪꯅ ꯈꯔ ꯂꯣꯏꯁꯤꯟꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯏꯅꯤꯡꯊꯧ ꯑꯩꯗꯤ ꯈꯔ ꯐꯔꯛ ꯇꯥꯒꯗꯕ ꯃꯥꯜꯂꯤ ꯌꯥꯔꯒꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯍꯥꯏꯕꯤꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯃꯤ ꯑꯃ ꯁꯤꯟꯖꯔꯛꯀꯦ ꯃꯗꯨꯗꯤ ꯑꯩꯅ ꯄꯥꯝꯗꯦꯅꯦ ꯉꯥꯏꯍꯥꯛꯇꯅꯤ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯊꯦꯡꯈ꯭ꯔꯅꯤ ꯋꯥꯁꯦ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯅꯥꯏꯁꯤꯡ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯊꯣꯏꯕꯤꯁꯨ ꯑꯗꯨꯝ ꯏꯟꯅꯔꯛꯏ ꯃꯥꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯏꯪꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯀꯣꯅꯨꯡꯗ ꯌꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯀꯣꯅꯨꯡꯒꯤ ꯊꯕꯛ ꯁꯨꯕꯤꯁꯤꯡ ꯑꯗꯨ ꯊꯃꯣꯏ ꯂꯣꯏꯅ ꯀꯥꯏꯅꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯁꯨ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯈꯤꯗꯦ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯐꯥꯎꯕ ꯃꯈꯨꯠ ꯑꯗꯨ ꯈꯨꯗꯨꯝ ꯇꯥꯁꯤꯟꯗꯨꯅ ꯈꯥꯡꯂꯝꯃꯤ ꯄꯦꯟꯗꯕꯅ ꯅꯝꯍꯠꯂꯤ ꯅꯤꯡꯊꯧ ꯑꯁꯤꯗ ꯍꯥꯠꯂꯁꯤꯔꯥ ꯍꯥꯏꯅ ꯈꯟꯅꯔꯛꯂꯝꯃꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯊꯣꯏꯕꯤꯒꯤ ꯃꯔꯨꯞ ꯑꯃ ꯂꯥꯟꯃꯤ ꯑꯣꯏꯕ ꯌꯥꯎꯔꯝꯃꯤ ꯃꯥꯁꯨ ꯇꯧꯐꯝ ꯈꯪꯂꯝꯗꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯤ ꯁꯣꯝꯗ ꯆꯤꯡꯈꯩꯒꯤ ꯃꯃꯥꯁꯨ ꯀꯩꯊꯦꯜꯗꯒꯤ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯒ ꯍꯜꯂꯛꯏ ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯕꯒ ꯇꯨꯊꯈ꯭ꯔꯦ ꯃꯥꯁꯨ ꯄꯥꯈꯠꯂꯗꯨꯅ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯏꯃꯥ ꯆꯤꯡꯈꯩꯅ ꯃꯃꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯤ ꯑꯗꯨꯒ ꯐꯃꯨꯡꯗ ꯅꯤꯡꯊꯤꯅ ꯍꯤꯞꯍꯜꯂꯤ ꯃꯗꯨꯗꯒꯤ ꯏꯁꯤꯡ ꯑꯃꯨꯛ ꯃꯀꯣꯛꯇ ꯇꯞꯅ ꯅꯞꯊꯣꯛꯄꯤꯔꯛꯏ ꯁꯣꯝꯗ ꯊꯣꯏꯕꯤ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯅꯤꯡꯕ ꯀꯥꯏꯅ ꯑꯉꯥꯎꯕꯤꯒꯨꯝ ꯊꯣꯔꯛꯂꯤ
Mana chatkiba khongthang adu ubada lanmising adusu yengba ngamkhidre. Phi amana kupsinduna thoibi umangda chenkhirami. Chingkai amadi makhoi anina saramba yum adu tamna chelaklami aduga thonglonsinduna kaplami. Aise hingbuda matik chachabini. Chingkai gi mafamda ima ise karamna utkadoribano. Ai mabu muk hanuna bangamlaroye. Somda thoibi gi marup lanmi adu chingkai gi manakta yangna chelaklami. Chingkai su mamagi manakta ngahak tumlambani khonjel adu tabada masu thoglai. Itaw kidorage. Lanmi duna kapladuna wari sing adu tamlaklami madu tabada chingkai lanmi aduda yamna sauninglammi. Itaw nangi marupu mina makhut paiduna chingnaga karigi nangna yengtuna lairibano. Ayam lankri itaw. Ayam lankri. Chingkai nang mabu amta tanaruchu. Mag umangda chenkhibani. Aina mabu tanarubada ayamna ikairani. Aidi wijaba thiba marupni. Manasu warobum thoi. Nangnasu aibu penna chayu. Itaw aigi mabu yengbiram. Ai mabu phangnanaba thirake. Chingkai du chenkre. Umangda chenki hairabanina masu chelai. Mana leiramgadaba mafam asi makhoi anina sakhiba yum adu oiramgani khalami. Aduna masu chelai. Thongdi lolami. Thoibi, thong hango. Thoibi chingkai gi khonjel tari mahakai sukhumde. Thoibi, karigino nangna aibu asuk yamna kaphalisibo. Thongsamda hangoba. Chingkai, mapoksimagi aigi wakhal nahak khaluranu. Aidi asiba miga pangkhak oirabani. Madu yara. Nangdi aigi thamoida naitom sachabi aigi thoibini. Kananasu aigi thamoise ukhiba ngamla. Nangna phiribasi laurabadi aisu nangi natung hilakani. Thoibi matomda hikna kapcharami mahak mana eliba phi aduna mathanta thauri yanjarami. Masu thong adu he thudeknaba honarai. Mapandagi singjangna amuk yansilai. Kaina thangnadi thong adu hangdorakli. Thoibigi phibam adu ubada masu khuru kunthaduna kaplami. Talak aduda hingchabi aphabi amakhak laklami. Masu migi pukjel changeng tawraga mateng pangbiba hingchabini. Yumsibu kana lege ising kita thakjage ba. Hingchabi du imungdagi kappagi makol taraduna chensilai phibam du uri masu matawa duda magi mitrang adu hekta thoibibu lautharami. Maduda chingkai adu yamna ngaklami. Nahakpu kanano. Aihak hingchabi amani. Miyoibagi mateng pangbiba hingchabi amani. Madu oirabadi nahakna amukta aigi nupi asibu hingkathanbiyu. Madumadi aina ngamla. Aigi thawaisi tharabasu mikup kharadam maga punsi matam lenminaba ai pami. Amuktadi mateng pangbiyu. Nupaduna haimanbaduda hingchabi aduna hairai. Phari. Nangna hairabanina nangna maga mikup kharadang oirabasu hingminagi haibado. Nahak mathang mapokta oina mabu kanba mathau tagani. Aigi mitrangna nakoibu sab ama tawshingani. Nangna mathangi mapokta lauthoklabadi. Maga tha ama phawbadi hingminaba yagani. Adubu taibang miyoiba marakta hingbadi yaroi. Nakoi anigi oiba manglana ma aina matam aduda sembigani. Waduda chingkai chingnaba karisu leite magi thamoida hakraba nungsiba adugi damakta mahak mathang mapokta oirabasu thoibibudi kauroi haiba khangi. Ai kaisu chingnaba leite. Hingchabi adugi mitrangna thoibigi hakchang adu liklina koisilaga mana thauri yankiba phi aduna kupsilaga mabu thamkhri aduga maitan amuba amana kachin amada lotuna thamlami. Nupa macha masida loliba maitan asina nangna mathangi mapokta wari asi ningsinglakpa matamda masina nangi amadi magi maming ado masigi upak asida I madu oirabadi sap kokani maga tha ama hinminaba yagani. Nahakpu yamna thagachari. Hingchabi hojikti aihakpusu lawsinbiru. Ai sirabasu yare. Madumadi yade. Nangi imagi khalaga hingadabani. Nangna sizarabadi mathangi mapokta nangi nupi asiga thengnaba oithokloi. Aduna nahak khangba kanna mapoksima hingba tai. Phari ayamuk chalukhige. Asumna hingchabi adu chatkre chingkai numit khudingi umang aduda laktuna yum adubu yenglami.
ꯆꯪꯂꯛꯇꯨꯅ ꯊꯣꯏꯕꯤꯗ ꯅꯨꯡꯁꯤ ꯋꯥꯔꯤꯁꯨ ꯁꯥꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯤꯇ꯭ꯔꯪꯅ ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯎꯍꯜꯂꯝꯗꯦ, ꯆꯤꯡꯈꯩ ꯅꯠꯇꯅ꯫ ꯔꯕꯥꯅꯟꯗ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯃꯍꯥꯛ ꯊꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯆꯦꯜꯂꯛꯏ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ꯫ ꯃꯥꯗꯤ ꯅꯍꯥꯟꯃꯈꯩ ꯃꯨꯔꯇꯤꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯣꯠꯈꯤꯕ ꯃꯩꯇꯥꯟ ꯑꯗꯨ ꯂꯧꯊꯣꯔꯛꯂꯒ ꯃꯍꯥꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡ ꯑꯗꯨ ꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯂꯤꯛꯂꯤ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯀꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯊꯣꯏꯕꯤꯒꯤ ꯍꯛꯆꯥꯡꯗꯒꯤ ꯃꯉꯥꯜ ꯑꯃ ꯐꯥꯎꯒꯠꯂꯛꯇꯨꯅ ꯃꯍꯥꯛ ꯍꯤꯡꯀꯠꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯀꯨꯝꯊꯔꯛꯂꯒ "ꯊꯣꯏꯕꯤ" ꯊꯣꯏꯕꯤꯗꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯀꯌꯥ ꯅꯤꯡꯁꯤꯡꯗꯦ, ꯃꯔꯝꯗꯤ ꯃꯥꯒꯤ ꯆꯤꯡꯈꯩꯗꯤ ꯃꯥꯅ ꯁꯤꯈꯤꯕ ꯃꯇꯝꯗ ꯆꯍꯤ 30 ꯁꯨꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯥꯅ ꯃꯄꯣꯛ ꯑꯃ ꯄꯣꯛꯂꯕꯅꯤꯅ ꯆꯍꯤ 13 ꯈꯛꯇꯅꯤ꯫ ꯑꯃꯨꯛꯁꯨ ꯊꯣꯏꯕꯤ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯄꯅꯤ, ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯅꯤꯡꯁꯤꯡꯐꯝꯗꯤ ꯊꯣꯛꯏ꯫ ꯃꯨꯟꯅ ꯌꯦꯡꯂꯨꯔꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯣꯜꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯃꯨꯛ ꯈꯪꯍꯧꯗꯅ ꯍꯟꯗꯣꯛꯏ꯫ "ꯀꯩꯗꯧꯔꯦ? ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯤꯡꯅꯅꯕ ꯍꯣꯠꯅꯔꯤꯕ? ꯑꯩꯒꯤ ꯐꯤꯚꯝ ꯅꯍꯥꯛ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ? ꯃꯗꯨꯗ ꯑꯩꯅ ꯆꯤꯡꯅꯕ ꯂꯩꯔꯝꯒꯅꯤ ꯈꯟꯕ꯭ꯔꯥ? ꯊꯣꯏꯕꯤ, ꯑꯩ ꯃꯤꯀꯨꯞ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ꯫ ꯅꯪꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯗꯣ ꯀꯥꯎꯊꯣꯛꯇꯨꯅ ꯑꯅꯧꯕ ꯃꯪꯂꯥꯟꯗ ꯅꯪ ꯑꯩ ꯍꯤꯡꯃꯤꯟꯅꯁꯤ꯫ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯦ ꯑꯩꯅ ꯉꯥꯏꯖꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯆꯤꯡꯈꯩ, ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯏ." ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯝꯃꯤ꯫ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯟꯅꯔꯝꯃꯤ꯫ ꯐꯖ ꯐꯖꯕ ꯂꯣꯛ ꯀꯌా ꯑꯃꯁꯨ ꯌꯦꯡꯗꯨꯅ, ꯑꯃꯗꯤ ꯔꯕꯥꯅꯟꯗꯅ ꯃꯇꯝ ꯑꯁꯤꯒꯤ ꯐꯖꯕ ꯀꯌꯥꯕꯨꯁꯨ ꯋꯥꯔꯤ ꯇꯝꯗꯨꯅ ꯂꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯨꯅ ꯂꯣꯏꯅꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ, ꯊꯥ ꯑꯃ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ꯫ ꯎꯆꯤꯟ-ꯅꯥꯆꯤꯟꯅ ꯅꯣꯡꯃꯇ ꯉꯥꯏꯔꯤ꯫ ꯉꯁꯤꯗꯤ ꯊꯣꯏꯕꯤ ꯆꯠꯈꯤꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯃꯤꯟꯅꯩ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯨ ꯂꯦꯞꯇꯅ ꯆꯦꯟꯊꯔꯛꯏ꯫ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯆꯠꯈ꯭ꯔꯒꯅꯤ ꯈꯟꯕꯗ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ "ꯉꯁꯤꯗꯤ ꯑꯩ ꯆꯠꯈ꯭ꯔꯒꯅꯤ꯫ ꯅꯪꯗꯤ ꯇꯥꯏꯕꯪꯒꯤ ꯂꯤꯂꯥ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯔꯣ꯫ ꯃꯊꯪ ꯃꯄꯣꯛ ꯑꯃꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯅꯤ ꯊꯦꯡꯅꯁꯤꯀꯣ? ꯅꯨꯡꯁꯤꯕꯤ, ꯅꯪꯒꯤ ꯈꯨꯊꯥꯡꯁꯦ ꯑꯩ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ꯫ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯒꯦ." "ꯃꯗꯨ ꯌꯥꯗꯦ꯫ ꯑꯩꯗꯤ ꯑꯁꯤꯕꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯈꯟꯕꯤꯔꯝꯕꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ꯫ ꯄꯨꯟꯁꯤꯁꯤꯃꯒꯤ ꯑꯩꯅ ꯅꯪꯕꯨ ꯀꯥꯎꯔꯔꯣꯏ." ꯔꯕꯥꯅꯟꯗꯅ "ꯍꯦ ꯏꯁ꯭ꯋꯔ, ꯑꯩꯒꯤ ꯊꯣꯏꯕꯤꯕꯨ ꯄꯨꯕꯤꯈꯤꯅꯨ꯫ ꯑꯩꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏꯁꯦ ꯅꯍꯥꯛꯅ ꯎꯕꯤꯌꯨ." ꯊꯣꯏꯕꯤ ꯆꯤꯡꯈꯩꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯏ꯫ ꯃꯁꯥꯗꯨ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯔꯛꯏ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛ ꯁ꯭ꯋꯔꯒꯗ ꯆꯠꯈ꯭ꯔꯦ꯫ ꯔꯕꯥꯅꯟꯗ ꯊꯃꯣꯏ ꯁꯣꯛꯅ ꯂꯩꯍꯧꯏ꯫ "ꯊꯣꯏꯕꯤ! ꯊꯣꯏꯕꯤ!" ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯉꯥꯗꯨ ꯄꯨꯟꯅ ꯎꯃꯪꯒꯤ ꯃꯅꯥꯛꯇ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ, "ꯑꯩꯒꯤꯗꯨꯕꯨ ꯃꯪ ꯑꯣꯏꯔꯖꯥꯠꯂꯥ?" ꯂꯩꯅꯥꯅ "ꯃꯪ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯁ, ꯑꯩꯗꯤ ꯀꯤꯕꯨ ꯀꯤꯔꯨꯔꯦ." ꯅꯣꯡꯁꯥꯕꯅ "ꯑꯦ, ꯀꯔꯤ ꯃꯪꯅꯔꯤꯅꯣ? ꯑꯩꯁꯨ ꯃꯪ ꯑꯃ ꯉꯁꯥꯏꯗꯒꯤ ꯃꯪꯉꯨꯏꯅꯤ꯫ ꯑꯁ, ꯀꯤꯖꯥꯅꯤꯍꯦ." ꯔꯕꯥꯅꯟꯗꯅ ꯆꯤꯡꯅꯗꯅꯕ "ꯏꯁ, ꯃꯪꯒꯤ ꯋꯥꯕꯨ, ꯑꯩꯁꯨꯅꯦ ꯚꯨꯠ ꯑꯃꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤꯅꯤ꯫ ꯌꯥꯔꯦꯁꯦ, ꯉꯥꯏꯍꯥꯛ ꯇꯨꯝꯕꯗꯤ ꯌꯥꯔꯦ, ꯆꯠꯂꯁꯦꯕ꯫ ꯈꯝꯕꯇꯣꯟ, ꯅꯪꯅ ꯆꯠꯁꯦ ꯍꯥꯏꯕ ꯃꯐꯝꯗꯣ ꯑꯗꯨꯗ ꯆꯠꯂꯁꯤ꯫ ꯂꯥꯛꯑꯣ, ꯆꯠꯂꯨꯔꯁꯤ." ꯃꯈꯣꯏꯁꯨ ꯄꯨꯝꯅꯃꯛ ꯃꯪ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯂꯣꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯔꯕꯥꯅꯟꯗꯅꯁꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯃꯪꯂꯥꯟꯒꯨꯝ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯁꯦꯡꯅ ꯊꯥꯖꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯈꯝꯕꯇꯣꯟꯅ ꯍꯥꯏꯕ ꯁꯪ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯂꯥꯏꯔꯤꯛ ꯇꯧꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯨꯝ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅꯈ꯭ꯔꯦ꯫ ꯍꯟꯈꯤꯕꯒꯤ ꯂꯝꯕꯤꯗ ꯔꯕꯥꯅꯟꯗ ꯎꯃꯪ ꯑꯗꯨꯗ ꯊꯃꯣꯏ ꯁꯣꯛꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫